Tanjas the Magi Pond call a malale. Adugadi totally sees cyber crime unit to Yoramle. Saranyagi Pond to on Torle Hydromana Paupiri. Harishna from Karaidano Hydron Hungry. Nupasna, Kakan colony Harimu Hamadudani. Mastigi Harishi Kambu see Kakan colony Haribazagash the Oshale. Adugadi Macoin Husik and Chilibasi, Gunagi, computer service Dukana Lady comes the Waramle. Dukana Simonum sanction the sector room Tamdadi, Saranyagi Pond. Amadi Mabo had the scene a Kibio chase to Layramle. Hosiki, Mihat persuaded a pargani have see Harishna Sukangle. Nakalamadana, Guna Haribinu Pasulay. I would the computer service story when we sack the Mahani. School Manung the Punkiva helmet of the Sumagini. Tanjasta Magi Yungi TV paus the Hairi. Poliski Mikey Panga Paumana. Saranyagi Mihatpa the Sweden Pavang Lagani have git Hazaba Pondorle. Mihatpa do Ate Arapadi Yoramdre. Saranyana Tabaktor School Lugu Marilina Misakamo Ramle had a Pondorle. Masi paused out the Guna Haribinu Past the Pakapataloy. Mastingimana Pirol Prevolution the Saturn of Gidon Tone. Tanjasta Masin Pisitrana. Mamungo with Habushi with Nakul and Hungly. Yambung, Namkai Sakadoribano. Adu Mamas Toltona, Nankai Sakadoribano Hydron Hungly. Adu Gunana di Pakum Tepide. You must have to such in a bit of the Prevolution. Tanjasta Harisa Simagium the Sanchatona, Gunagi Mama Tajin the Puke. Adu Tudun Lady Buguna Bukong, Kaution Yamatam Tinus Puri. Mamana di Cup to Masarapa Pud and Bugidam Hairi. Karimaram the Tisha Puribano Hydron so hungry. Harisna Hairi, Nangina Sanopase, mi heart bunny. Masih Nagama was chingdu you must give Putogre. Gunagi Mamma the Masanopisiam can get a couple. Adu Mamma loud and Hairi, Agi Sanopadi Adumaminate. Kedung the man me had Kadabanate. Adumana Suna Harry was policing in Tade. Guna was chopped to police Kanguna upon to put her living. Performs the media Kangusing, Amadi Missam Prasana Kriki in a cray. My house loud and Hairi, Mihatu Yamatuna Pashi Pig the money, Mabo Hato Kadavani Hydra. Pasimutung the Gunabu, Judicial Magistrate Kimamang Putole. Magistrate Nupis Hairi, Numit Mangani Giona Police Custody Tambagayaba in the Piravani. Yamna sensitive over case ni, Maramadron Police na Quena Suyamna section at Habaxing Lokat Gadawani. Masimutung the Gunabu Gari the Hakatrupuke. The Buddha would deliver Yamasna di Mabu Nuxi of the Loyavani. Maramadron Magi a pipe pot saying Gari the Tazili. Mabu Yamatuna Hakadavani Hydrosulari. Nakalamadana, told you about CSP Adihana Sure. Magi Tamu the Sush honing with an Pictalavani. Nakalamadana, Gunagi Yumamang the reporter Kamalabli, Makoina Hairi, Mapam sees Saranyagi mi had poet when Upadu Yumni. Police could take in and talk to the Siena of Honda money, Adumatamsana police no Mabu Pavang Hore. Matang Sindana, Haris Sule, Saranyagi Ponisu Man hang to Yangli. Mabutam Tino Puramutung the Repto Kibi video sing sea, Ponis the Namsinduni Auramle. Adugatopana sat of a video photo Kamasu Ponis the Auri. Jose Harisna Hairi, Guna Haribunupas, Nupidiam, Sopunupower and Madamani. Maramadamagi social media accounts in the Sekto. The Mahakasi Nupiang the current Tachi case like Ibrahim and Simadu, Magan Nagnamusing the Gikang number one. Masara Magi Police Community Tadokre. Matang Sindana, ITS LL Computer Solutions Haribu companies da, Rupan Lakton Makogi Manager Sida, Guna Haribu Misaki Maram the Hungly. I would a company Sigimakadani Guna Tabaktorum Libo. Nupas Hairi, a Choba company Singimakada Koina, computer hardware service to Gitaboxing to one. Net Academy Makedi Gunagi Matak complaint lak with the police Nasumhakasi Paruravani. Nakalamadana Harisna, Gunagi Mamanabama the Wahangli, Man Hairi, Narang Aina, Saranyagi Pona do Gunagi Kuto Kibani. Asun Harigwari later. Mamana Visinang Hangli, Matukarmanangi Kuto was Saranyagi Pon Slim Ribbon. Mr. Gunanang Galonan Pons the Yang Motunda, Saranya had the scene a Kibio Chase Galonana, Ponisibu plastic sharing of Yom Silica Tamkivani. Masibu Mamana Visina Naktuna Lord Yang Galavani. Harisna Hangli, Yoche Losin Mamatamatang Uhobra. Nupasna we hide Hekumba Harisna Magi Kabjai Kupang Take. Adu Hairi, sing never later getting Yamatuna police the Paupi Rivagarino. Nakalamadana Rupana, Net Academy Haribong from the Lakuna, Menezer Oebi Sweta Kobinu Pista, Gunagimaram the Hungry. Jose Swetana Hari, Guna Haribunupasi Yama Lisa Chazat Matongshad of Nupamani. Opiski computer the Sunatisha of video singing. Aduga, Nupi employee singi, Lord Nan, Natisha of video cam sunamlami. Takutingi Magi Samsu Machu Hong to office the lie. Madu Taudan Gidamta in a Karakana Suhairani do Maniade. Yam the Matongshad of Tabakama Lieutenant. Madudagi Magi attacked the police complaint of Dunabu police station Kibani. Nakalamadana, Harisna Gunabu Machin Hungry. Nangamabu repto Romotung the Hartmany have Sapsava evidencing a Quena Panglavani. Nangan talk to the Sien by Sidikadun the Gamlaroy. Maramadanangi Nasin Magna, Tokivan Naralsina Saniazero. Adubo Hosik Gunas the Wamasin Tangang to Minalay. Nakalamadana TV Paudu Livisi, Gunana Saranyabulambi the Talakaran Tabagi, Mamanga talk about Domagi Putes Ulari. Paupari Bunupis Hari, Saranyana Lambi the Lakmatam the Gunana Tatuna Karigum Wapam Karapongoli. Adu Man Hari Wapam Saranyana than a Saketa Umatamda, Gunanamagi Makusi Padon Singli Hosite Quena Mayek Sang Ure. Maramadona Makweni Marakta Hana the Suyana the Bakana Malay have see Hosite Quena Mayek Sang Kangle. Marams the Gunana Saranyabo Hatpo and Muni have see Hositi, Mayamata Sen Kango Wapam Haibu Wairabani. Asuna Uliva Policy, Mapam Kudim Telebamiam Suloin Unare. Aduga SP Adihana Suribani. Masi Baushu with the Hositi Miam Pumbus Hawn my Honaka.
ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯅꯨꯄꯤ ꯑꯃꯅ ꯐꯣꯡꯗꯣꯛꯂꯤ ꯒꯨꯅꯥꯁꯦ ꯑꯩꯒ ꯀꯣꯂꯦꯖ ꯑꯃꯠꯇꯗ ꯇꯝꯃꯤꯟꯅꯔꯛꯏ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯃꯇꯝꯗ ꯑꯩꯅ ꯌꯥꯈꯤꯗꯦ ꯑꯗꯨꯕꯨ ꯃꯥꯅ ꯐꯣꯔꯁ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯕꯨ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯈꯤꯕꯅꯤ ꯃꯍꯥꯛꯁꯦ ꯌꯥꯝꯅ ꯃꯃꯥꯏ ꯀꯟꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯣꯛꯇꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯅꯨꯄꯤꯁꯤꯡꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯍꯟꯅꯤꯡꯂꯕꯗꯤ ꯒꯨꯅꯥ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯃꯗꯤ ꯃꯈꯣꯏꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗꯤ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯑꯁꯨꯝꯅ ꯎꯔꯤꯕ ꯄꯥꯎꯁꯤꯡ ꯑꯁꯤꯕꯨ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯃꯤꯁꯟꯒꯤ ꯆꯤꯞ ꯑꯣꯏꯔꯤꯕ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯥꯟꯗꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯁꯨ ꯎꯔꯤꯕꯅꯤ ꯑꯗꯨꯒ ꯇꯤꯚꯤꯒꯤ ꯄꯥꯎ ꯑꯃꯗꯅ ꯒꯨꯅꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤꯅ ꯏꯀꯥꯏꯃꯟꯕꯗꯒꯤ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯅꯕ ꯍꯣꯠꯅꯔꯝꯂꯦ ꯑꯗꯨꯕꯨ ꯃꯈꯣꯏꯕꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯀꯜꯍꯧꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯦꯗꯃꯤꯠ ꯇꯧꯗꯨꯅ ꯊꯝꯂꯤ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯤꯕꯨꯁꯨ ꯁꯆꯗꯦꯕ ꯄꯥꯟꯗꯦꯅ ꯌꯦꯡꯂꯤꯕꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯍꯔꯤꯁ ꯑꯃꯗꯤ ꯔꯨꯄꯥꯁꯨ ꯂꯩ ꯔꯨꯄꯥꯅ ꯍꯥꯏꯔꯤ ꯋꯨꯃꯦꯟ ꯍꯔꯥꯁꯃꯦꯟ ꯀꯦꯁꯇ ꯒꯨꯅꯥꯁꯤ ꯖꯦꯜꯗꯁꯨ ꯂꯩꯔꯨꯔꯦ ꯁꯔꯟꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯒꯨꯅꯥꯒꯤ ꯃꯆꯟꯅꯨꯄꯤ ꯆꯤꯇ꯭ꯔꯥꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯅꯤ ꯁ꯭ꯀꯨꯜꯒꯤ ꯂꯩꯔꯤꯕ ꯀꯝꯄ꯭ꯌꯨꯇꯔꯁꯤꯡ ꯂꯦꯞꯇꯣꯞꯁꯤꯡ ꯌꯥꯔꯛꯇꯕ ꯃꯇꯝꯗ ꯒꯨꯅꯥꯅ ꯁꯦꯝꯕꯒꯤ ꯊꯕꯛꯁꯤꯡ ꯇꯧꯏ ꯃꯇꯧꯁꯨꯝꯅ ꯒꯨꯅꯥꯅ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯇꯣꯏꯅ ꯂꯥꯛꯊꯣꯛ ꯂꯥꯛꯁꯤꯟ ꯇꯧꯕꯁꯤꯗ ꯁꯔꯟꯌꯥꯒ ꯈꯪꯅꯈꯤꯕꯅꯤ ꯁꯔꯟꯌꯥ ꯁꯤꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯁꯨ ꯒꯨꯅꯥꯁꯦ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯁꯥꯔꯚꯤꯁꯤꯡ ꯇꯧꯔꯝꯂꯒ ꯊꯣꯛꯈꯤ ꯍꯥꯏ ꯃꯥꯒꯤ ꯍꯦꯜꯃꯦꯠ ꯑꯗꯨ ꯁ꯭ꯀꯨꯜꯗ ꯀꯥꯎꯍꯧꯕꯗꯒꯤ ꯃꯗꯨ ꯂꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯥ ꯑꯃꯨꯛ ꯍꯜꯂꯛꯂꯝꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯀꯨꯜꯗ ꯁꯔꯟꯌꯥꯅ ꯅꯥꯏꯇꯣꯝꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯍꯣꯠꯅꯕ ꯑꯣꯏꯔꯝꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯒꯨꯅꯅ ꯁꯔꯟꯌꯥꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯀꯣꯏꯇꯥꯟ ꯇꯥꯅꯕ ꯁꯔꯟꯌꯥꯅ ꯂꯣꯠꯂꯤꯉꯩ ꯃꯇꯝꯗ ꯃꯥꯅ ꯀꯣꯜ ꯇꯧꯁꯤꯟꯕꯗ ꯀꯣꯜꯁꯤꯕꯨ ꯁꯔꯟꯌꯥꯅ ꯀꯛꯊꯠꯄꯒꯤ ꯁꯛꯇꯝ ꯔꯤꯡ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤꯕꯗꯒꯤ ꯁꯔꯟꯌꯥꯅ ꯂꯣꯠꯂꯤꯕ ꯃꯐꯝꯕꯨ ꯒꯨꯅꯅ ꯈꯪꯈꯤꯗꯨꯅ ꯌꯣꯠꯆꯩ ꯄꯥꯏꯈꯠꯇꯨꯅ ꯂꯥꯛꯂꯒ ꯃꯥꯒꯤ ꯃꯀꯣꯛꯇ ꯊꯣꯝꯈꯤꯕꯒꯤ ꯁꯛꯇꯝ ꯑꯗꯨꯒ ꯆꯔꯝꯗ ꯌꯣꯠꯆꯩꯅ ꯅꯝꯁꯤꯟꯗꯨꯅ ꯃꯥꯒꯤ ꯈꯧꯔꯤ ꯎꯇꯣꯡ ꯊꯨꯒꯥꯏꯕꯒꯤ ꯁꯛꯇꯝ ꯑꯃꯗꯤ ꯁꯔꯟꯌꯥꯕꯨ ꯇꯝꯊꯤꯅ ꯐꯨꯔꯕ ꯃꯇꯨꯡꯗ ꯔꯦꯞ ꯇꯧꯔꯒ ꯍꯥꯠꯈꯤꯕꯒꯤ ꯁꯛꯇꯝꯁꯤꯡ ꯑꯁꯤꯕꯨ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯥꯅ ꯍꯥꯠꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯔꯨꯄꯥꯅ ꯍꯔꯤꯁꯀꯤ ꯃꯐꯝꯗ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯔꯤꯁꯅ ꯀꯃꯤꯁꯅꯔꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯍꯥꯏꯔꯤ ꯔꯦꯞ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤꯗꯨꯒꯤ ꯐꯣꯇꯣ ꯚꯤꯗꯤꯑꯣꯅꯆꯤꯡꯕꯁꯨ ꯒꯨꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯐꯣꯟꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯝꯂꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯐꯣꯇꯣꯁꯤꯡ ꯑꯁꯤꯕꯨ ꯀꯃꯤꯁꯅꯔꯗ ꯎꯠꯂꯦ ꯀꯃꯤꯁꯅꯔꯅ ꯍꯥꯏꯔꯤ ꯃꯁꯤ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯀꯦꯁꯅꯤ ꯃꯔꯝ ꯑꯗꯨꯅ ꯄ꯭ꯂꯥꯅꯤꯡ ꯑꯃꯗꯤ ꯑꯦꯛꯖꯤꯀ꯭ꯌꯨꯁꯟ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯇꯧꯒꯗꯕꯅꯤ ꯃꯁꯤ ꯃꯇꯨꯡꯗ ꯍꯔꯤꯁꯅ ꯃꯥꯒꯤ ꯇꯤꯝ ꯀꯧꯊꯣꯛꯇꯨꯅ ꯍꯥꯏꯔꯤ ꯀꯃꯤꯁꯅꯔꯅꯁꯨ ꯊꯕꯛ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯌꯥꯕ ꯄꯤꯔꯛꯂꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯁꯤ ꯍꯥꯏꯕꯗꯤ ꯒꯨꯅꯕꯨ ꯑꯦꯟꯀꯥꯎꯟꯇꯔ ꯀꯦꯁꯇ ꯍꯥꯠꯇꯣꯛꯅꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯀꯃꯤꯁꯅꯔꯅ ꯑꯌꯥꯕ ꯄꯤꯔꯦ ꯍꯥꯏꯕꯁꯤ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯒꯨꯅꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯊꯦꯡꯅꯕ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯈꯤꯗꯦ ꯍꯥꯏꯗꯗꯅ ꯃꯥꯕꯨ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯗꯥꯛꯇꯔꯅ ꯒꯨꯅꯒꯤ ꯍꯛꯆꯥꯡꯁꯤꯕꯨ ꯃꯨꯟꯅ ꯆꯦꯛ ꯇꯧꯔꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁꯁꯤꯡꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯒꯤ ꯍꯛꯆꯥꯡꯁꯤꯗ ꯊꯦꯡꯕꯗ ꯆꯩꯅꯥꯈꯣꯜ ꯐꯥꯎꯕꯗꯒꯤ ꯃꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯗꯥꯛꯇꯔ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯤ ꯃꯉꯣꯟꯗ ꯀꯔꯤꯃꯠꯇ ꯑꯁꯣꯛꯄꯟ ꯌꯥꯎꯗꯦ ꯅꯣꯔꯃꯦꯜ ꯑꯣꯏ ꯍꯥꯏꯗꯨꯅ ꯑꯩꯅꯕꯨꯗꯤ ꯔꯤꯄꯣꯔꯠ ꯄꯤꯔꯅꯤ ꯇꯧꯕꯇꯕꯨ ꯃꯥꯒꯤ ꯑꯦꯛꯁꯔꯦꯁꯤꯅꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯑꯣꯏꯗꯕ ꯉꯥꯡꯁꯤꯟꯕꯗꯨ ꯄꯥꯝꯗꯦ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯗꯥꯛꯇꯔ ꯅꯨꯄꯥꯁꯤꯅ ꯁꯥꯏꯟ ꯇꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯕꯨ ꯀꯃꯤꯁꯅꯔꯅ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯄꯤꯕꯗꯒꯤ ꯗꯥꯛꯇꯔ ꯅꯨꯄꯥꯁꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯥꯅ ꯍꯥꯏꯔꯤ ꯍꯌꯦꯡ ꯀꯣꯟꯅꯊꯪꯗ ꯑꯩꯒꯤ ꯀꯔꯤꯌꯔꯗ ꯈꯨꯗꯣꯡꯊꯤꯕ ꯂꯥꯛꯄ ꯇꯥꯔꯕꯗꯤ ꯗꯥꯏꯇ ꯈꯨꯗꯤꯡꯃꯛ ꯁꯥꯔꯅ ꯄꯨꯕꯤꯒꯗꯕꯅꯤ ꯃꯁꯤ ꯍꯥꯏꯔꯒ ꯆꯦꯁꯇ ꯃꯥꯅ ꯁꯥꯏꯟ ꯇꯧꯔꯦ ꯍꯥꯏꯕꯗꯤ ꯒꯨꯅꯁꯤ ꯄꯨꯂꯤꯁꯅ ꯐꯨꯕꯗ ꯀꯔꯤꯃꯠꯇ ꯑꯁꯣꯛꯄꯟ ꯂꯩꯇꯦ ꯍꯥꯏꯕꯗꯨ ꯎꯠꯅꯅꯕꯒꯤꯗꯃꯛꯇ ꯑꯣꯏꯗꯕ ꯍꯥꯏꯖꯤꯟꯕ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯂꯤꯁꯁꯤꯡꯅ ꯄ꯭ꯂꯥꯟ ꯇꯧꯔꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯗꯥꯛꯇꯔꯅ ꯁꯥꯏꯟ ꯇꯧꯔꯕ ꯆꯦ ꯄꯥꯏꯗꯨꯅ ꯔꯨꯄꯥꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯒꯨꯅꯁꯦ ꯃꯥꯒꯤ ꯕꯦꯗꯇ ꯂꯩꯔꯝꯗ꯭ꯔꯦ ꯃꯁꯤ ꯎꯕꯗ ꯃꯈꯣꯏꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯐꯥꯎꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯄꯥꯈꯠꯄꯒ ꯂꯣꯏꯅ ꯀꯣꯏꯂꯤ ꯂꯤꯗꯨꯅ ꯊꯤꯔꯛꯂꯦ ꯃꯐꯝ ꯈꯨꯗꯤꯡ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯊꯤꯕ ꯍꯧꯔꯛꯂꯦ ꯄꯦꯁꯦꯟ ꯑꯗꯨ ꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯔꯁꯇꯁꯨ ꯍꯪꯂꯤ ꯑꯗꯨꯕꯨ ꯅꯔꯁ ꯑꯁꯤꯅ ꯎꯗꯦ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯦ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯀꯣꯏꯕꯗ ꯄꯨꯂꯤꯁꯁꯤꯡꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯊꯤꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯒꯨꯅ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯔꯨꯄꯥ ꯑꯁꯤ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯂꯩꯔꯤ ꯒꯨꯅꯗꯤ ꯑꯣꯇꯣ ꯇꯣꯡꯗꯨꯅ ꯆꯦꯟꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯊꯕꯛ ꯇꯧꯕ ꯅꯨꯄꯥ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯦ ꯃꯁꯤꯗꯒꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯔꯨꯄꯥ ꯑꯁꯤ ꯀꯞꯇꯨꯅ ꯂꯩꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯤꯇꯤꯡ ꯇꯧꯔꯤꯕ ꯃꯐꯝꯁꯤꯗ ꯎꯠꯂꯛꯏ ꯄꯨꯂꯤꯁꯀꯤ ꯃꯈꯨꯠꯇꯒꯤ ꯃꯔꯥꯜ ꯂꯩꯔꯕ ꯒꯨꯅ ꯑꯁꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅꯁꯨ ꯈꯪꯂꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯥꯎꯔꯕ ꯃꯌꯥꯝ ꯑꯁꯤꯅ ꯄꯨꯂꯤꯁꯀꯤ ꯃꯥꯏ ꯄꯥꯛꯇꯕ ꯑꯁꯤꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯆꯩꯗꯨꯅ ꯃꯤꯇꯤꯡ ꯇꯧꯔꯤꯕꯅꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯤ ꯃꯤꯍꯥꯠꯄ ꯒꯨꯅꯕꯨ ꯐꯥꯗꯨꯅ ꯃꯔꯥꯜꯒꯤ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯑꯣꯏꯅ ꯐꯥꯁꯤ ꯇꯧꯗꯨꯅ ꯍꯥꯠꯇ꯭ꯔꯤꯕ ꯃꯈꯩꯗꯤ ꯀ꯭ꯂꯥꯁ 12ꯀꯤ ꯑꯦꯛꯖꯥꯝꯒꯤ ꯄꯦꯄꯔ ꯑꯁꯤ ꯆꯦ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯊꯥꯔꯣꯏ ꯑꯗꯨꯅꯗꯤ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄꯁꯨ ꯌꯥꯔꯔꯣꯏ ꯃꯤꯍꯥꯠꯄꯕꯨ ꯗꯟꯗꯤ ꯍꯦꯛ ꯄꯤꯗ꯭ꯔꯤꯕ ꯃꯈꯩꯗꯤ ꯑꯩꯈꯣꯏ ꯂꯦꯞꯇꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥ ꯂꯥꯎꯔꯤ ꯑꯗꯨꯒ ꯇꯤꯚꯤꯒꯤ ꯄꯥꯎꯁꯤꯗ ꯍꯥꯏꯔꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒꯤ ꯃꯇꯝ ꯑꯁꯤꯗ ꯇꯤꯆꯔꯁꯤꯡꯒꯤ ꯁ꯭ꯇ꯭ꯔꯥꯏꯛꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯍꯜꯂꯦ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯁꯣꯜꯂꯣꯟꯗꯨꯅ ꯂꯩꯔꯦ ꯃꯔꯝ ꯑꯗꯨꯅ ꯇꯥꯃꯤꯜ ꯅꯥꯗꯨ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯇꯨꯡꯒꯤ ꯃꯔꯥꯏꯕꯛ ꯀꯔꯤ ꯑꯣꯏꯒꯗꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯃꯌꯥꯝꯅ ꯍꯪꯅꯔꯤꯕꯁꯤ ꯅꯥꯀꯜ ꯑꯃꯗꯅ DGP ꯌꯥꯎꯅ ꯄ꯭ꯔꯦꯁ ꯀꯣꯟꯐꯔꯦꯟꯁ ꯑꯃ ꯄꯥꯡꯊꯣꯛꯂꯤ ꯃꯥꯅ ꯃꯌꯥꯝ ꯑꯁꯤꯗ ꯍꯥꯏꯔꯤ ꯗ꯭ꯌꯨꯇꯤ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯅꯤ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯒꯨꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯐꯥꯒꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯔꯨꯄꯥ ꯑꯁꯤ ꯇꯧꯐꯝ ꯈꯪꯗꯕꯗꯒꯤ ꯃꯥꯒꯤ ꯐꯤꯖꯤꯀꯦꯜ ꯐꯤꯠ ꯑꯣꯏꯅ ꯐꯥꯏꯇꯤꯡ ꯁ꯭ꯀꯤꯜ ꯍꯦꯟꯒꯠꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯔꯤ ꯇꯧꯕꯇꯕꯨ ꯃꯁꯥ ꯑꯁꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯃꯥ ꯍꯧꯖꯤꯛ ꯆꯔꯥꯡꯅꯅ ꯂꯩꯔꯤꯕꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯁꯤꯕꯨ ꯂꯩ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯗ ꯃꯥꯅ ꯍꯥꯏꯔꯤ ꯃꯔꯥꯜ ꯂꯩꯔꯤꯕ ꯒꯨꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯦꯛ ꯐꯥꯕꯒ ꯅꯈꯣꯏꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯄ ꯌꯥꯗ꯭ꯔꯣ ꯀꯔꯤꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯃꯥꯕꯨ ꯃꯇꯝ ꯀꯨꯏꯅ ꯍꯤꯡꯍꯟꯗꯨꯅ ꯊꯝꯂꯤꯕꯅꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯉꯁꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯥꯌꯣꯛꯅꯔꯤꯕꯁꯤ ꯊꯣꯛꯂꯝꯂꯣꯏ ꯃꯁꯤꯗ DGP ꯁ꯭ꯔꯤꯅꯤꯋꯥꯁꯟ ꯈꯨꯝꯂꯛꯏ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯍꯦꯛ ꯐꯥꯕꯒ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯨꯕ ꯇꯥꯔꯕꯗꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯃꯤꯁꯟꯒꯤ ꯇꯤꯝꯅ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯏꯟꯀ꯭ꯋꯥꯏꯔꯤ ꯁꯣꯏꯗꯅꯃꯛꯀꯤ ꯇꯧꯔꯛꯀꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯂꯣꯏ ꯃꯤꯅꯤꯁꯇꯔꯅ ꯅꯈꯣꯏ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯃꯦꯟꯇꯦꯟ ꯇꯧꯕ ꯉꯝꯗ꯭ꯔꯒꯗꯤ ꯊꯕꯛꯇꯒꯤ ꯔꯤꯖꯥꯏꯟ ꯇꯧꯊꯣꯛꯄ ꯌꯥꯗ꯭ꯔꯣ ꯄꯥꯜꯂꯤꯕ ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯅꯈꯣꯏꯒꯤ ꯃꯊꯛꯇ ꯊꯥꯖꯕ ꯊꯝꯂꯨꯕ ꯌꯥꯕ ꯅꯠꯇꯦ
Srinivasna khumi hapta amagi manungde encounter case tamabu nungena kapton hatokani adomna hariba thabak adom pangtholagani karigum ngamdaba tarabadi thabak tegi resign tawthokani masyaramga police officer sing si chakre mathangi sindana SP adhihan sulai DGP Srinivasna mangon call tawsilaktuna office ta langna bagidam ta hai masing matungna ma hujik DGP gi office ta yausilagle Srinivasna hairi hapta amagi manungde encounter case tamabu hatokadamani karigum ngamloidabo ergadi aigi resign tawthona by application letter sima famsda laire Masdigi adhiana wakhaling hak khalam matungda DGP gi application letter si umangon nensilaktuna hairi madugi darkar oiroi sar hapta amagi matam haibududi kuimalli shukdegi numit humni gi manungda ma boina soidana ki hat pangambani wafam sitawada DGP sta harudroi kre adugu mana hairi khusukulaising phasna train torba miyoising amari information gi paisa so amata waloi adu adhiana hairi madu sing adugi darkar amata oiroi aina pamjari badi suspense chiraba police officer ani dubo hanagum thabakta hanjilan biu aduga cases ta team moina leramba police officer sing du punna hanagum lengdana masi cases da dum yahun biu masi gaktani agi pamjawa masdigi DGP ni amna harauna nangna haribu khudima do loina ina pangtholagani adana thabak adu mai pakna pangthona bo honaro haiduna makhoi ni handshake tawnare masi matungda makhoi gari tongduna lali tanjasta hari saribu nu pas nai rei sir mamang deina saubudagi respect leitabo wafum kya ma phongdokhibdo madugi damak tangak biu kokthakta pressure kya ma leibudagi asauna maram oiduna wafam sing du haikibani adhiana madugi damak ta karisu khande haiduna khumi Gunagi mama amadi masanupidi kamdori haidana makhatana hangi Harisna makhoi ani maksu mafam marang khangdana mangkhre maramaduna makhoi ani busu phangna bagidamta koithi thiribani masing matungda Harisna hairi sa ngasidagi mafam se adomgi office oirabani haidana tagle hojek battery si karimata thausadana office sing manungdi sangsilai tanjasta rupa tholakna adom kanano haidana hangle thausa sadana battery na SP bu unana bagidamta laglibani hain khumi adu magi mong tawusda rupa ngakna mangone yengi battery na hairi SP sarase aigi di friend ni Rupana mangon munni hengduna hairi SP sar do hojik yamna important oiba meeting um pangtholi oren yahak lerga nang bu soidana kaurake tanjasta battery karan tabi do hore man hairi nangna bo hairadi thama chupna phamnu ngayu haribu sungai jege adu rupana mangon na shawning munni yengai masing mutung ma ka manung sangsinjre SP gi team na meeting doriba si battery ni thongnaw dagi ure rupana mana pairi be laptop sidagi saranya bu rep torga hathi video si uhalle adu bo adhian di yeng ngamda dagi laptop si khomjili adu ka tawphung khangdana ma hojik yamna shawng leiri aduga mana police sing sta hairi numit humni phawdi saba thak putumba loina kawgadabani mihat padu phab ngamna nabagi dmakta khoi yamna kan honagadabani rupana hairi suspension roi khoi bo mo hangal hanba amadi khoi gi thakta thajaba thambiduna sar gi team da mu yaholiba sigi dmakta hainga ritana thagachari tanjasta adhian yang thokda battery leiri basi ure masti gi ma bu sangsilakna bai dmakta kausili adhian hairi ma ki maming battery koi ma ga se khoi gi team member amani haiduna mayamna su khangadabani adu bo hari saribu police officer sinadi battery bu mo khoi gi team member ni haina khallu haibu wafam sta shawning libani Adhiana rupada hairi aina hojik case ki maramda details kya ma phongdokhibado nangna mu battery ta sab chana bhap tan gedabani adu battery na panthadana hairi sar madugi darkar leiraroi maramdi sar nanga saidi ga hairi bising do aina loina ta howi masi haraduna magi aron ma microphone si puthorale mamang da rupa ga ma ga wari chana matamda rupa na pairi bo files da magi aron ba transmitter sing hapsin khrabani asuma toram bas da rupa singak pudaloi Adhiana hairi hek yoksilak pagdang gi thabak sing do hore dana tanjasta mana yamna kana ga do pawm su tamle Guna nan thokduni sian ki hospital du thabak tori ba misaka du guna gi lekai dagi oiramle auto tongdunu guna sian ki haisili ba misaka du mahang oiramle aseng bagi di guna do auto tongdun latn sakchi manati hospital maya do leisina dun leiraga nan thokhi oiramle asumna harkada SB adhiana haraw mun badagi I love you battery haiduna ma bu thagat phongdoli masigi mutung da police ki kangbu se hospital da yosinale guna bu nan thot ji bu pas ta makhoi na wahang pawng sathari mana hairi guna hari ba misaka se ai ge yamalu na thina bai mana mani Police sing na mabu encounter case ta hana nabagi damakta hainari wafam sing do aina tahobudagi nungai ta duna mabu nan thokpada aina mateng pangkhibani asuna haibaga haukhrabu thokdo do hanggetuno lagle gunabu mana bed amada tumhalaba matungda phiangau ngomna kupsinduna asi bhaksang saduna inthoragle matawusuna gunabu man nan thon khibani haiba wari siman liribani mana makhata na hairi pikli matamdagi guna si ai ge yamaluna tinarakpani maramaduna thamoi sina pubu thangma ngamdabadagi mabu sumna kanbi khibani Adhiana hairi kariguma mana nangi na sanupi bu rep torga halam batarabadi mabu asumna kanbi khigadra masdigi nupasi wangang na tumina laikre adugo magi thamoi da sawning mama phawruk loina na hairi gunana Kerala da sanna nabagi wafam phongdoklamani kariguma mana ingon da phone hek torupga sa da soidana ina pau pijarake masdigi adhiana su mana hairi wafam sti are aduga mabu mayum da halan khinabagi damakta su hairi tabudu police no pasna hairi sa makhoi sti thajar bu yaba minate mabu phajinduna khoi kasadi da thambana hena pharoidra sa Masdiga adhiana khumlai o adudi karama miyoi sing nona khoina thajaga dori base gunabu man nan thoktuni selan khri base mamana bu orubugi minung si aduna tawri bani paisa lawrga mabu nan thon banate masda adum khangu mahak se karama misak no haibadu masi haram laga SB adhiana si sakhi nupasi ki thamoi da su adhian bu thagat chabagaloina ngaktuni yenglaga lehawi
ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯄꯨꯂꯤꯁ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯤ ꯒꯨꯅꯥ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯒꯤ ꯀꯦꯔꯂꯥꯗ ꯃꯥꯒꯤ ꯃꯔꯤ ꯃꯇꯥ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯒ ꯃꯥꯒꯤ ꯔꯦꯀꯣꯔꯗ ꯅꯩꯅꯕ ꯃꯇꯝꯗꯁꯨ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯃꯥꯅ ꯀꯦꯔꯂꯥꯗ ꯆꯠꯈꯤꯕꯒꯤ ꯍꯤꯁꯇ꯭ꯔꯤꯁꯨ ꯂꯩꯇꯦ ꯇꯟꯖꯥꯁꯤꯗ ꯃꯈꯣꯏꯒꯤ ꯊꯛꯅꯅꯕꯒꯤꯗꯃꯛꯇ ꯅꯨꯄꯥ ꯑꯃꯅ ꯆꯥ ꯄꯤꯔꯛꯏ ꯑꯗꯨꯕꯨ ꯕꯦꯇ꯭ꯔꯤꯅꯗꯤ ꯍꯣꯔꯂꯤꯛꯁ ꯑꯣꯏꯅ ꯊꯛꯀꯦ ꯍꯥꯏꯔꯛꯏ ꯅꯨꯄꯥꯁꯤꯅꯗꯤ ꯍꯣꯔꯂꯤꯛꯁ ꯂꯩꯅꯅꯕꯒꯤ ꯄꯩꯁꯥ ꯂꯩꯇꯦ ꯍꯥꯏꯅ ꯈꯨꯝꯂꯛꯂꯦ ꯔꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯨꯄꯥ 500 ꯆꯠꯄꯤ ꯑꯃ ꯂꯧꯗꯨꯅ ꯅꯨꯄꯥꯁꯤꯗ ꯄꯤꯔꯤ ꯑꯗꯨꯒ ꯍꯥꯏꯔꯤ ꯃꯇꯨꯡꯗꯗꯤ ꯄꯩꯁꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯒꯅꯨ ꯄꯩꯁꯥ ꯍꯦꯛ ꯋꯥꯠꯂꯛꯄꯒ ꯃꯦꯗꯥꯝꯗꯒꯤ ꯂꯧꯒꯗꯕꯅꯤ ꯑꯁꯨꯝꯅ ꯕꯦꯇ꯭ꯔꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯔꯨꯄꯥꯗꯤ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯕꯅꯤ ꯃꯁꯤ ꯃꯇꯨꯡꯗ ꯑꯦꯁꯄꯤ ꯑꯙ꯭ꯌꯥꯟꯒ ꯔꯨꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯔꯨꯄꯥꯅ ꯍꯪꯂꯤ ꯁꯔꯟꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯕꯨ ꯁꯥꯔꯒ ꯌꯥꯝꯅ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯄꯨꯜꯂꯝꯕꯔꯥ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯔꯕ ꯇꯟꯖꯥꯗꯨꯗ ꯁꯥꯔ ꯈꯛꯇꯗꯅꯤ ꯃꯥꯅ ꯀꯣꯜ ꯇꯧꯔꯝꯂꯤꯕꯁꯤ ꯑꯙ꯭ꯌꯥꯟꯅ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯥꯅ ꯀꯣꯜ ꯇꯧꯔꯛꯄꯗꯣ ꯑꯩꯅ ꯄꯥꯏꯈꯠꯂꯝꯕ ꯇꯥꯔꯕꯗꯤ ꯃꯥ ꯁꯣꯏꯗꯅ ꯍꯤꯡꯂꯝꯕ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯁꯔꯟꯌꯥꯅ ꯁꯤꯈ꯭ꯔꯤꯕꯗꯣ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅꯅꯤ ꯍꯥꯏꯗꯨꯅ ꯏꯁꯥꯅ ꯏꯁꯥꯗ ꯏꯔꯥꯜ ꯁꯤꯖꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯥꯕꯨ ꯍꯥꯠꯈ꯭ꯔꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨꯁꯨ ꯍꯤꯡꯅ ꯊꯝꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ ꯃꯥꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯆꯥ ꯂꯣꯜꯂꯤꯕ ꯅꯨꯄꯥꯁꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯣꯔꯂꯤꯛꯁ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯔꯨꯄꯥꯗꯒꯤ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯔꯔꯦ ꯃꯁꯤꯗꯒꯤ ꯔꯨꯄꯥꯅ ꯉꯔꯥꯡ ꯈꯛꯇꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯂꯨꯄꯥ 500 ꯄꯤꯈ꯭ꯔꯤꯕꯗꯣ ꯃꯗꯨꯒꯤ ꯍꯣꯔꯂꯤꯛꯁ ꯑꯗꯨ ꯂꯣꯏꯈ꯭ꯔꯕꯔꯥ ꯃꯤꯁꯇꯔ ꯅꯨꯄꯥꯁꯤꯅ ꯈꯨꯝꯃꯤ ꯃꯥꯗꯤ ꯆꯨꯝꯅꯒꯤ ꯍꯣꯔꯂꯤꯛꯁ ꯊꯛꯄ ꯅꯠꯇꯦ ꯆꯃꯁꯅ ꯀꯣꯠꯇꯨꯅ ꯍꯣꯔꯂꯤꯛꯁ ꯆꯥꯗꯨꯅ ꯑꯗꯨꯝ ꯂꯩ ꯑꯗꯨꯒ ꯕꯦꯇ꯭ꯔꯤꯅꯁꯨ ꯄꯩꯁꯥ ꯄꯤꯈꯤꯅꯕꯒꯤꯗꯃꯛꯇ ꯃꯉꯣꯟꯗ ꯏꯪꯒꯤꯠ ꯇꯧꯔꯛꯂꯤ ꯃꯁꯤ ꯎꯕꯗ ꯔꯨꯄꯥꯁꯤ ꯁꯥꯎꯅꯤꯡꯅ ꯄꯩꯁꯥ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯀꯥꯡꯕꯨ ꯃꯤꯇꯤꯡ ꯇꯧꯔꯤ ꯑꯙ꯭ꯌꯥꯟꯅ ꯍꯥꯏꯔꯤ ꯒꯨꯅꯥꯅ ꯀꯦꯔꯂꯥꯗ ꯆꯠꯄ ꯄꯥꯝꯂꯤꯕꯁꯤ ꯃꯐꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯀꯅꯥ ꯂꯩꯕꯖꯥꯠꯅꯣ ꯔꯨꯄꯥꯅ ꯈꯨꯝꯃꯤ ꯇꯥꯃꯤꯜ ꯅꯥꯗꯨꯗ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯥꯕꯨ ꯂꯥꯏꯅ ꯐꯥꯕ ꯉꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯦꯔꯂꯥꯗ ꯆꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯇꯟꯖꯥꯁꯤꯗ ꯕꯦꯇ꯭ꯔꯤꯒꯤ ꯐꯣꯜꯗ ꯀꯣꯜ ꯑꯃ ꯂꯥꯛꯄꯗꯒꯤ ꯔꯤꯡꯇꯣꯟ ꯑꯣꯏꯅ ꯑꯍꯧꯕ ꯏꯁꯩꯗ ꯈꯣꯡꯂꯦ ꯃꯁꯤꯗꯒꯤ ꯔꯨꯄꯥꯅ ꯁꯥꯎꯗꯨꯅ ꯐꯣꯟ ꯁꯥꯏꯂꯦꯟꯗ ꯊꯝꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯑꯗꯨꯒꯗꯤ ꯐꯣꯟ ꯇꯧꯔꯛꯂꯤꯕꯁꯤ ꯒꯨꯅꯥꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯍꯣꯁꯄꯤꯇꯥꯜꯗ ꯊꯕꯛ ꯇꯧꯕ ꯅꯨꯄꯥ ꯑꯗꯨ ꯑꯣꯏꯔꯝꯂꯦ ꯃꯥꯅ ꯁꯥꯔ ꯑꯦꯁꯄꯤ ꯑꯙ꯭ꯌꯥꯟꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯑꯙ꯭ꯌꯥꯟꯅ ꯈꯨꯝꯃꯤ ꯑꯩ ꯃꯐꯝꯁꯤꯗ ꯂꯩ ꯅꯪ ꯍꯥꯏꯅꯤꯡꯕ ꯈꯨꯗꯤꯡꯃꯛꯇꯣ ꯍꯥꯏꯌꯨ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯤ ꯒꯨꯅꯥꯒꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯅꯤ ꯂꯩꯕꯅꯤ ꯃꯈꯣꯏꯗꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯄꯨꯟꯗꯨꯅ ꯑꯗꯨꯝ ꯂꯩꯕꯅꯤ ꯍꯥꯏꯔꯤꯕ ꯃꯈꯣꯏ ꯑꯅꯤꯁꯤꯁꯨ ꯌꯨꯝꯗ ꯂꯩꯇꯕ ꯅꯨꯃꯤꯠ 4-5 ꯐꯥꯔꯦ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯁꯇꯤꯁ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯌꯥꯎꯔꯤꯕꯁꯤꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯁꯤꯜꯂꯛꯇꯨꯅ ꯒꯨꯅꯥꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤꯒꯤ ꯃꯔꯝꯗ ꯍꯪꯂꯛꯏ ꯑꯩꯅ ꯒꯨꯅꯥꯒꯤ ꯃꯔꯝꯗ ꯍꯪꯂꯨꯕꯗꯒꯤ ꯃꯥꯅ ꯌꯥꯝꯅ ꯊꯨꯅ ꯐꯣꯟ ꯀꯛꯊꯠꯈꯤ ꯑꯙ꯭ꯌꯥꯟꯅ ꯃꯥꯒꯤ ꯅꯝꯕꯔ ꯑꯗꯨ ꯍꯥꯏꯔꯛꯎ ꯑꯩ ꯅꯣꯠ ꯇꯧꯁꯤꯟꯒꯦ ꯃꯁꯤꯗꯒꯤ ꯅꯨꯄꯥꯁꯤꯅ ꯒꯨꯅꯥꯒꯤ ꯃꯃꯥꯟꯅꯕ ꯁꯇꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯅꯝꯕꯔ ꯑꯁꯤ ꯍꯥꯏꯔꯛꯂꯦ ꯃꯁꯤ ꯃꯈꯣꯏꯅ ꯏꯁꯤꯜꯂꯤ ꯅꯨꯄꯥꯁꯤꯅ ꯑꯦꯁꯄꯤꯗ ꯍꯪꯂꯤ ꯀꯔꯤꯒꯨꯝꯕ ꯁꯥꯔꯒꯤ ꯏꯃꯥꯟꯅꯕꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯝꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯇꯧꯔꯤ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯃꯔꯝꯗ ꯄꯨꯂꯤꯁꯇ ꯍꯥꯏꯗꯣꯛꯀꯗ꯭ꯔꯥ ꯃꯤꯁꯇꯔ ꯑꯦꯁꯄꯤꯅ ꯈꯨꯝꯃꯤ ꯃꯁꯤꯗꯤ ꯑꯁꯦꯡꯕ ꯇꯧꯗꯕ ꯌꯥꯗꯕ ꯊꯕꯛ ꯑꯗꯨꯅꯤ ꯏꯃꯥꯟꯅꯕ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥ ꯑꯣꯏꯔꯝꯕ ꯇꯥꯔꯕꯁꯨ ꯃꯥꯒꯤ ꯃꯔꯝꯗ ꯄꯨꯂꯤꯁꯇ ꯂꯣꯏꯅ ꯍꯥꯏꯗꯣꯛꯀꯅꯤ ꯃꯔꯝꯗꯤ ꯃꯥꯅ ꯇꯧꯔꯨꯔꯤꯕ ꯊꯕꯛ ꯑꯗꯨ ꯁꯥꯊꯤꯅ ꯂꯥꯟꯕ ꯊꯕꯛ ꯑꯃꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯒꯨꯅꯥꯒꯤ ꯃꯃꯥꯟꯅꯕ ꯑꯁꯤꯒꯤ ꯊꯃꯣꯏ ꯄꯦꯟꯖꯔꯦ ꯄꯤꯔꯛꯂꯤꯕ ꯅꯝꯕꯔ ꯑꯁꯤꯕꯨ ꯑꯙ꯭ꯌꯥꯟꯅ ꯇ꯭ꯔꯦꯁ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯄꯨꯂꯤꯁ ꯅꯨꯄꯥꯁꯤꯅ ꯍꯧꯒꯠꯀꯦ ꯇꯧꯕꯒ ꯕꯦꯇ꯭ꯔꯤꯅ ꯍꯥꯏꯔꯛꯏ ꯐꯣꯟ ꯅꯝꯕꯔ ꯑꯁꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯈ꯭ꯔꯦ ꯑꯩꯅ ꯇ꯭ꯔꯦꯀꯤꯡ ꯇꯧꯕꯗ ꯃꯥꯒꯤ ꯂꯥꯁ ꯂꯣꯀꯦꯁꯟ ꯑꯣꯏꯅ ꯐꯪꯂꯤꯕꯁꯤ ꯏꯅꯣꯔꯒꯤ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗꯅꯤ ꯃꯁꯤꯗꯒꯤ ꯕꯦꯇ꯭ꯔꯤꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯃꯌꯥꯝꯅꯗꯤ ꯃꯥꯕꯨ ꯑꯟꯙ꯭ꯔꯥ ꯑꯃꯗꯤ ꯀꯦꯔꯂꯥꯔꯣꯝꯗ ꯂꯥꯞꯅ ꯆꯦꯜꯂꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯇꯧꯕꯇꯕꯨ ꯃꯥꯗꯤ ꯏꯅꯛ ꯅꯛꯅ ꯁ꯭ꯋꯥꯏꯁꯤꯗ ꯂꯩꯔꯝꯂꯕ ꯑꯣꯏꯔꯦ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥꯅ ꯀꯔꯤꯝꯅ ꯐꯣꯡꯗꯣꯛꯂꯤꯕꯅꯤ ꯃꯁꯤꯗꯒꯤ ꯑꯙ꯭ꯌꯥꯟꯅ ꯅꯣꯛꯇꯨꯅ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯃꯥꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯁꯃꯨꯗ꯭ꯔꯗ ꯂꯥꯡ ꯊꯥꯛꯂꯁꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯌꯧꯁꯤꯜꯂꯛꯂꯤꯕꯁꯤ ꯏꯅꯣꯔꯒꯤ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗꯅꯤ ꯑꯙ꯭ꯌꯥꯟꯅ ꯍꯥꯏꯔꯤ ꯅꯨꯃꯤꯠ 4-5 ꯃꯁꯤ ꯁꯃꯨꯗ꯭ꯔꯗ ꯑꯗꯨꯝ ꯂꯩꯈꯤꯕ ꯈꯣꯡꯕꯥꯜꯗ ꯀꯥꯈꯠꯂꯛꯇꯕ ꯕꯣꯠ ꯑꯗꯨ ꯀꯔꯝꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗ ꯍꯪꯉꯤ ꯋꯥꯐꯝꯁꯤ ꯍꯪꯅꯕꯒꯤꯗꯃꯛꯇ ꯕꯦꯇ꯭ꯔꯤ ꯑꯃꯗꯤ ꯔꯨꯄꯥ ꯑꯁꯤ ꯆꯪꯁꯤꯜꯂꯛꯏ ꯇꯟꯖꯥꯁꯤꯗ ꯔꯨꯄꯥꯅ ꯍꯪꯉꯤ ꯅꯪꯕꯨ ꯁꯥꯔ ꯑꯦꯁꯄꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯕ ꯊꯝꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯕꯦꯇ꯭ꯔꯤꯅ ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯑꯩꯁꯤ ꯍꯨꯔꯥꯟꯕ ꯑꯃꯅꯤ ꯇꯧꯕꯇꯕꯨ ꯊꯃꯣꯏ ꯌꯥꯝꯅ ꯁꯦꯡꯉꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯊꯝꯕ ꯌꯥꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯔꯨꯄꯥꯁꯨ ꯉꯛꯄꯗ ꯂꯣꯏꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯦꯇ꯭ꯔꯤꯅ ꯅꯨꯄꯥ ꯑꯃꯗ ꯍꯪꯂꯤ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 4-5 ꯑꯁꯤꯗ ꯁꯃꯨꯗ꯭ꯔꯗ ꯕꯣꯠꯁꯤꯡ ꯂꯩꯈꯤꯕ ꯌꯥꯎꯕ꯭ꯔꯥ ꯅꯨꯄꯥꯁꯤꯅ ꯍꯣꯏ ꯙꯔꯃꯥꯒꯤ ꯕꯣꯠꯇꯨꯗꯤ ꯈꯣꯡꯕꯥꯜꯗ ꯉꯁꯤ ꯐꯥꯎꯕ ꯀꯥꯈꯠꯂꯛꯇ꯭ꯔꯤ ꯃꯥꯅ ꯂꯩꯈꯤꯕꯗꯨ ꯅꯨꯃꯤꯠ 4-5 ꯁꯨꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯗꯤꯖꯜ ꯊꯤꯜꯂꯛꯅꯕꯒꯤꯗꯃꯛꯇꯁꯨ ꯍꯥꯏꯔꯛꯏ ꯃꯁꯤꯗꯒꯤ ꯕꯦꯇ꯭ꯔꯤꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯊꯥꯒꯠꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯙ꯭ꯌꯥꯟꯒꯤ ꯇꯤꯝ ꯑꯁꯤ ꯕꯣꯠ ꯇꯣꯡꯗꯨꯅ ꯁꯃꯨꯗ꯭ꯔꯗ ꯑꯃꯨꯛ ꯂꯥꯛꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯗꯤꯖꯤꯄꯤ ꯁ꯭ꯔꯤꯅꯤꯋꯥꯁ ꯑꯁꯤ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯂꯩꯔꯤꯕꯅꯤ ꯍꯔꯤꯁꯅ ꯀꯃꯤꯁꯅꯔꯗ ꯀꯣꯜ ꯇꯧꯁꯤꯜꯂꯛꯇꯨꯅ ꯑꯩꯈꯣꯏ ꯒꯨꯅꯥꯒꯤ ꯃꯅꯥꯛꯇ ꯌꯧꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯏ ꯑꯗꯨꯒ ꯀꯃꯤꯁꯅꯔꯅꯁꯨ ꯊꯕꯛ ꯑꯗꯨ ꯁꯣꯏꯍꯟꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅꯁꯨ ꯐꯣꯡꯗꯣꯛꯂꯤ ꯑꯍꯜ ꯑꯃ ꯌꯥꯎꯔꯤꯕꯁꯤꯅ ꯑꯥꯗ ꯂꯩꯔꯤꯕ ꯕꯣꯠ ꯑꯁꯤꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯂꯦ ꯃꯁꯤꯗꯒꯤ ꯕꯣꯠꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩꯁꯤꯗ ꯃꯈꯣꯏ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯑꯍꯜ ꯑꯁꯤꯅ ꯋꯥꯀꯤ ꯇꯣꯀꯤꯗ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ ꯙꯔꯃ ꯅꯪꯕꯨ ꯊꯤꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯂꯤꯁꯁꯤꯡ ꯂꯥꯛꯂꯤ ꯅꯪꯒꯤ ꯕꯣꯠꯇ ꯃꯤꯑꯣꯏ 6 ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯃꯥꯜꯂꯤ ꯌꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ 6 ꯑꯗꯨ ꯁꯔꯦꯟꯗꯔ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯐꯝꯁꯤꯗ ꯌꯥꯝꯅ ꯁꯥꯊꯤꯅ ꯏꯔꯥꯡ ꯊꯣꯛꯀꯗꯧꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯒꯨꯅꯥꯒꯤ ꯀꯥꯡꯕꯨꯅꯁꯨ ꯇꯥꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ 6 ꯑꯁꯤꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯔꯦ ꯄꯨꯂꯤꯁꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ 6 ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯅꯩ ꯒꯨꯅꯥꯅ ꯅꯥꯀꯜ ꯑꯃꯗ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯅꯤꯁꯤꯅ ꯃꯅꯨꯡꯗ ꯆꯣꯡꯊꯗꯨꯅ ꯂꯣꯠꯂꯤ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯟꯅꯕ ꯑꯅꯤꯁꯤꯗꯤ ꯃꯊꯪ ꯐꯥꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯒꯨꯅꯥ ꯑꯁꯤꯗꯤ ꯅꯥꯀꯜ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯅꯤ ꯃꯥꯅ ꯂꯣꯠꯂꯤꯕ ꯖꯒꯥꯁꯤꯗ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯃ ꯆꯪꯁꯤꯜꯂꯛꯂꯤ ꯌꯥꯝꯅ ꯊꯨꯅ ꯆꯣꯡꯊꯣꯔꯛꯇꯨꯅ ꯄꯨꯂꯤꯁ ꯅꯨꯄꯥꯁꯤꯗ ꯃꯥꯅ ꯈꯨꯠ ꯊꯥꯈ꯭ꯔꯦ ꯑꯗꯨꯒ ꯄꯨꯂꯤꯁ ꯅꯨꯄꯥꯁꯤ ꯆꯔꯝꯗ ꯊꯥꯡ ꯅꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯑꯦꯁꯄꯤ ꯑꯙ꯭ꯌꯥꯟꯅ ꯈꯨꯀꯥꯄꯤ ꯀꯥꯞꯇꯨꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗ ꯂꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯕꯦꯇ꯭ꯔꯤꯅ ꯃꯥꯒꯤ ꯐꯣꯟ ꯄꯨꯊꯣꯛꯇꯨꯅ ꯅꯝꯂꯤ ꯑꯙ꯭ꯌꯥꯟꯅ ꯔꯨꯄꯥꯗ ꯍꯥꯏꯔꯤ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯇꯨꯅ ꯁꯦꯔꯦꯟꯗꯔ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯌꯨ ꯃꯁꯤꯗꯒꯤ ꯔꯨꯄꯥꯅ ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯅꯝꯂꯒ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯇꯨꯅ ꯁꯦꯔꯦꯟꯗꯔ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ
ꯑꯗꯨꯕꯨ ꯒꯨꯅꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ ꯑꯩꯕꯨ ꯅꯥꯏꯇꯣꯝ ꯊꯝꯂꯒ ꯅꯈꯣꯏ ꯂꯣꯏꯅ ꯆꯠꯅꯈꯤꯒꯗꯕꯅꯤ ꯁꯣꯏꯗꯅꯃꯛꯀꯤ ꯀꯣꯔꯠꯇ ꯂꯥꯛꯇꯨꯅ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯁꯦꯔꯦꯟꯗꯔ ꯇꯧꯒꯅꯤ ꯑꯗꯨꯕꯨ ꯔꯨꯄꯥꯅ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯎꯔꯤ ꯒꯨꯅꯅ ꯑꯃꯨꯛꯀꯁꯨ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ ꯑꯩꯅ ꯄꯨꯂꯤꯁꯁꯤꯡꯗ ꯊꯥꯖꯕ ꯊꯝꯗꯦ ꯑꯩ ꯏꯁꯥꯅ ꯀꯣꯔꯠꯇ ꯂꯥꯛꯇꯨꯅ ꯁꯦꯔꯦꯟꯗꯔ ꯇꯧꯒꯅꯤ ꯔꯨꯄꯥꯅ ꯅꯪꯅ ꯁꯦꯔꯦꯟꯗꯔ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯅ ꯅꯉꯣꯟꯗ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯊꯥꯔꯣꯏ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯒꯨꯅꯅ ꯇꯥꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯇꯧꯁꯤꯟꯅꯔꯒ ꯑꯩꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯤꯕꯗꯣ ꯑꯩꯅ ꯈꯪꯉꯤ ꯅꯈꯣꯏꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩꯁꯤꯡ ꯑꯗꯨ ꯏꯁꯤꯡꯗ ꯂꯣꯏꯅ ꯊꯥꯗꯈꯤꯒꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯒꯤ ꯆꯔꯝ ꯑꯩꯅ ꯂꯦꯟꯈꯥꯏꯒꯅꯤ SP ꯑꯙ꯭ꯌꯥꯟ ꯍꯔꯤꯁꯇ ꯍꯥꯏꯔꯤ ꯅꯪ ꯑꯁꯤ ꯏꯟꯚꯦꯁꯇꯤꯒꯦꯇꯤꯡ ꯑꯣꯐꯤꯁꯥꯔ ꯑꯃꯅꯤ ꯃꯔꯥꯜ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯃꯁꯤꯅꯤ ꯍꯥꯏꯕꯁꯤ ꯆꯨꯝꯂꯕ꯭ꯔꯥ ꯃꯁꯤꯗ ꯍꯔꯤꯁꯅ 100% ꯆꯨꯝꯂꯦ ꯁꯥꯔ ꯍꯥꯏꯅ ꯈꯨꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯙ꯭ꯌꯥꯟꯅ ꯒꯨꯅꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯅꯣꯡꯃꯩ ꯁꯦꯝ ꯁꯥꯗꯨꯅ ꯊꯣꯛꯂꯛꯂꯦ ꯑꯗꯨꯒ ꯅꯣꯡꯃꯩꯁꯤ ꯀꯥꯞꯊꯣꯔꯛꯄ ꯃꯇꯝꯗ ꯒꯨꯅꯒꯤ ꯀꯣꯛꯇ ꯄꯥꯟꯗ꯭ꯔ ꯃꯥꯜꯂꯦ ꯃꯥꯏꯕ ꯇꯥꯔꯦ ꯑꯁꯨꯝꯅ ꯒꯨꯅꯥꯅ ꯁꯤꯕꯁꯤ ꯎꯕꯗ ꯍꯔꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯗꯤ ꯅꯣꯛꯐꯦꯠ ꯇꯧꯏ ꯅꯍꯥꯟꯗꯒꯤ ꯄꯨꯂꯤꯁ ꯑꯇꯩꯅ ꯋꯥꯅ ꯊꯤꯔꯛꯂꯤꯕ ꯒꯨꯅ ꯑꯁꯤ ꯍꯧꯖꯤꯛꯇꯤ SP ꯑꯙ꯭ꯌꯥꯟꯅ ꯌꯥꯝꯅ ꯂꯥꯏꯕ ꯃꯑꯣꯡꯗ ꯃꯥꯒꯤ ꯅꯣꯡꯃꯩ ꯈꯨꯀꯥꯞ ꯑꯃꯨꯛꯇ ꯁꯤꯔꯦ ꯑꯗꯨꯒ ꯑꯙ꯭ꯌꯥꯟꯅ ꯃꯥꯒꯤ ꯃꯍꯧꯁꯥꯒꯤ ꯗꯥꯏꯂꯣగ్ ꯑꯩꯗꯕꯨ ꯑꯦꯝ ꯂꯧꯈ꯭ꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯔꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯥꯝꯅ ꯁ꯭ꯇꯥꯏꯂꯤꯁ ꯑꯣꯏꯕ ꯃꯑꯣꯡꯗ ꯃꯥꯒꯤ ꯁ꯭ꯄꯦꯛ ꯑꯃꯨꯕꯁꯤ ꯎꯠꯂꯤ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯕꯦꯇ꯭ꯔꯤꯅ ꯃꯥꯒꯤ ꯐꯣꯟꯗ ꯔꯦꯀꯣꯔꯗꯤꯡ ꯂꯧꯁꯤꯜꯂꯤ ꯑꯙ꯭ꯌꯥꯟꯅ DGPꯗ ꯍꯥꯏꯔꯤ ꯃꯤꯁꯟ ꯑꯦꯀꯝꯄ꯭ꯂꯤꯁ 48 ꯑꯋꯥꯔꯒꯤ ꯃꯅꯨꯡꯗ ꯃꯤꯁꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯦ ꯃꯁꯤꯗꯒꯤ DGP ꯁ꯭ꯔꯤꯅꯤꯋꯥꯁ ꯑꯁꯤ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯕꯨ ꯌꯥꯝꯅꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ DGPꯅ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯍꯥꯏꯔꯤ ꯒꯨꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯕꯨ ꯐꯥꯕꯗ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯀꯤ ꯃꯤꯁꯤꯡꯗ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯕꯨ ꯑꯦꯟꯀꯥꯎꯟꯇꯔ ꯇꯧꯅꯅꯕꯒꯤ ꯑꯣꯔꯗꯔ ꯑꯁꯤ ꯄꯤꯈꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯈꯨꯕꯥꯛ ꯍꯧꯅ ꯍꯧꯅ ꯈꯨꯅꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯅꯔꯤ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯔꯝꯂꯤꯕ ꯑꯣꯖꯥꯁꯤꯡꯅꯁꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯤ ꯁꯔꯟꯌꯥ ꯍꯥꯠꯈꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯒ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯕꯨꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯃꯗꯤ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤꯁꯤꯡꯅ ꯒꯨꯅꯥ ꯍꯥꯏꯔꯤꯕ ꯃꯤꯁꯛꯁꯤꯅ ꯁꯤꯈꯤꯕꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯅꯔꯤ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯃꯒꯤ ꯆꯔꯝꯗ ꯊꯥꯡꯅ ꯊꯝꯈꯤꯕꯒꯤ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯁꯤꯕꯨ TV ꯄꯥꯎꯗ ꯊꯥꯗꯣꯛꯇꯨꯅꯁꯨ ꯃꯌꯥꯝꯗ ꯎꯍꯜꯂꯤ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯤ ꯃꯈꯣꯏꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗꯤ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯄꯗ ꯃꯇꯤꯛ ꯆꯥꯕꯅꯤ SP ꯑꯙ꯭ꯌꯥꯟꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯤꯌꯥꯝ ꯑꯁꯤꯅ ꯃꯥꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯤ ꯑꯗꯨꯒ ꯂꯩꯅ ꯆꯤꯡꯕꯁꯨ ꯆꯥꯏꯔꯤ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯤꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯔꯥꯅꯁꯨ ꯌꯦꯡꯂꯤꯕꯅꯤ ꯃꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ ꯑꯙ꯭ꯌꯥꯟꯅ ꯂꯥꯛꯄ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯤꯑꯣꯏꯁꯤꯡꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯅꯗꯨꯅ ꯂꯩ ꯄꯔꯦꯡ ꯍꯨꯛꯇꯨꯅꯁꯨ ꯑꯣꯛꯂꯤ ꯑꯗꯨꯒ ꯕꯦꯇ꯭ꯔꯤ ꯑꯁꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯖꯒꯣꯏ ꯁꯥꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤ ꯄꯨꯜꯂꯤ ꯔꯨꯄꯥꯅ ꯍꯥꯏꯔꯤ ꯁꯥꯔ ꯑꯗꯣꯝꯒ ꯄꯨꯟꯕ ꯐꯪꯖꯕꯁꯦ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯩ 48 ꯑꯋꯥꯔꯒꯤ ꯃꯅꯨꯡꯗ ꯀ꯭ꯔꯤꯃꯤꯅꯦꯜꯕꯨ ꯑꯦꯟꯀꯥꯎꯟꯇꯔ ꯇꯧꯗꯨꯅ ꯍꯥꯠꯄ ꯉꯝꯕ ꯑꯃꯗꯤ ꯃꯤꯁꯟ ꯑꯁꯤ ꯃꯄꯨꯡ ꯐꯥꯍꯟꯕ ꯉꯝꯕ ꯍꯥꯏꯕꯁꯦ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ ꯆꯥ ꯄꯨꯁꯤꯜꯂꯛꯂꯤꯕ ꯅꯨꯄꯥꯁꯤꯅꯁꯨ ꯍꯥꯏꯔꯤ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯄꯨꯂꯤꯁꯄꯨ ꯂꯣꯏꯅ ꯊꯥꯒꯠꯅꯔꯦ ꯍꯔꯤꯁꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯤ ꯒꯨꯅꯥꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ 12ꯔꯣꯝ ꯑꯁꯤ ꯇꯨꯝꯗ ꯆꯥꯗꯕ ꯃꯈꯩ ꯍꯣꯠꯅꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯁꯥꯔꯅꯗꯤ ꯁꯨꯞꯅꯒꯤ ꯅꯣꯡꯃꯩ ꯈꯨꯀꯥꯞ ꯑꯃꯈꯛꯇꯗ ꯃꯥꯕꯨ ꯂꯣꯏꯁꯤꯟꯕ ꯉꯝꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤꯗ ꯑꯙ꯭ꯌꯥꯟꯁꯨ ꯅꯣꯛꯂꯤ ꯑꯗꯨꯒ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯀ꯭ꯔꯤꯃꯤꯅꯦꯜꯁꯤꯡꯕꯨ ꯑꯦꯟꯀꯥꯎꯟꯇꯔ ꯇꯧꯗꯨꯅ ꯍꯥꯠꯂꯤꯕꯁꯤ ꯑꯩꯒꯤ ꯃꯤꯡꯆꯠ ꯐꯪꯅꯕꯒꯤꯗꯃꯛꯇ ꯍꯥꯠꯄ ꯅꯠꯇꯦ ꯑꯋꯥꯕ ꯇꯥꯔꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯖꯁꯇꯤꯁ ꯐꯪꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯔꯤꯕꯅꯤ ꯑꯋꯥꯕ ꯇꯥꯔꯕ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯕ ꯍꯥꯏꯕꯁꯦ ꯄꯨꯂꯤꯁ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯑꯦꯟꯀꯥꯎꯟꯇꯔ ꯑꯁꯤꯃꯗꯤ ꯄꯨꯂꯤꯁ ꯑꯩꯈꯣꯏꯅ ꯁꯔꯟꯌꯥꯒꯤ ꯃꯐꯝꯗ ꯀꯠꯄ ꯁꯔꯗꯥꯟꯖꯂꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯜꯂꯤ ꯃꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯅꯤꯡꯉꯥꯏ ꯑꯃꯗꯤ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯅꯤꯡꯉꯥꯏꯒꯤ ꯃꯔꯝ ꯂꯩꯇꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯃꯤꯁꯟꯒꯤ ꯃꯦꯝꯕꯔ ꯈꯔꯅ ꯃꯤꯇꯤꯡ ꯇꯧꯔꯤꯕꯁꯤꯗ ꯎꯠꯂꯛꯏ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯤ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯗꯟꯗꯤ ꯄꯤꯕ ꯍꯥꯏꯕꯁꯦ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯔꯥꯜꯒꯤ ꯃꯇꯨꯡꯏꯟꯅ ꯖꯖꯅ ꯗꯟꯗꯤ ꯄꯤꯒꯗꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯃꯤ ꯍꯥꯠꯂꯤꯕ ꯄꯨꯂꯤꯁꯁꯤꯡꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡꯅ ꯃꯈꯣꯏꯕꯨ ꯊꯥꯒꯠꯄ ꯍꯥꯏꯕꯁꯤꯗꯤ ꯑꯔꯥꯟꯕ ꯊꯧꯑꯣꯡ ꯑꯣꯏꯒꯅꯤ ꯇꯟꯖꯥꯁꯤꯗ ꯅꯨꯄꯤ ꯑꯃꯗ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯒꯨꯝꯕ ꯀ꯭ꯔꯤꯃꯤꯅꯦꯜꯁꯤꯡ ꯑꯁꯤꯗꯤ ꯍꯥꯠꯄꯅ ꯃꯇꯤꯛ ꯆꯥꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩ ꯃꯥꯡꯗ ꯂꯦꯞꯄ ꯇꯥꯔꯕꯁꯨ ꯑꯩꯅ ꯃꯥꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯠꯀꯅꯤ ꯑꯗꯨꯒ ꯁꯥꯎꯔꯕ ꯅꯨꯄꯥ ꯑꯃꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯈꯣꯏꯅ ꯀ꯭ꯔꯤꯃꯤꯅꯦꯜꯁꯤꯡꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯋꯥ ꯉꯥꯡꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯁ꯭ꯇꯦꯖꯇ ꯀꯥꯈꯠꯂꯛꯇꯨꯅ ꯈꯨꯠ ꯊꯥꯗꯨꯅ ꯐꯨꯒꯗꯕꯒꯤ ꯇꯧꯔꯔꯦ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁ ꯀꯌꯥ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯥꯁꯨ ꯐꯥꯔ ꯄꯨꯊꯣꯛꯈ꯭ꯔꯦ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯃꯤꯁꯟꯒꯤ ꯅꯨꯄꯤ ꯃꯦꯝꯕꯔ ꯑꯃꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅ ꯋꯥꯐꯝ ꯑꯁꯤꯕꯨ ꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯒꯗꯕ ꯅꯠꯇꯦ ꯄꯨꯂꯤꯁꯁꯤꯡꯒꯤ ꯃꯊꯛꯇ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯆꯦ ꯊꯥꯈ꯭ꯔꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯔꯨꯄꯥꯅ TV ꯄꯥꯎ ꯌꯦꯡꯂꯤ ꯄꯥꯎꯁꯤꯗ ꯍꯥꯏꯔꯤꯕꯁꯤ ꯄꯨꯡ 94ꯒꯤ ꯃꯅꯨꯡꯗ ꯑꯦꯟꯀꯥꯎꯟꯇꯔ ꯇꯧꯈꯤꯕ ꯆꯦꯟꯅꯥꯏꯒꯤ ꯀꯦꯁ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯃꯤꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯂꯤꯁꯁꯤꯡꯒꯤ ꯃꯊꯛꯇ ꯀꯦꯁ ꯑꯃ ꯊꯥꯡꯒꯠꯂꯛꯂꯤꯕ ꯀꯦꯁ ꯑꯁꯤ ꯁꯆꯗꯦꯕ ꯄꯥꯟꯗꯦ ꯍꯥꯏꯔꯤꯕꯁꯤꯒꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯂꯥꯛꯄꯅꯤ ꯑꯁꯨꯝꯅ TV ꯄꯥꯎ ꯑꯁꯤ ꯎꯔꯨꯕꯗ ꯔꯨꯄꯥꯁꯤꯁꯨ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯄꯥꯎ ꯑꯁꯤꯕꯨ DGPꯅꯁꯨ ꯇꯥꯔꯤꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯃꯤꯁꯟꯒꯤ ꯆꯤꯞ ꯑꯣꯏꯔꯤꯕ ꯁꯆꯗꯦꯕ ꯄꯥꯟꯗꯦ ꯍꯥꯏꯔꯤꯕꯁꯤ ꯆꯦꯟꯅꯥꯏꯗ ꯂꯥꯛꯂꯦ ꯆꯦꯟꯅꯥꯏ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯥꯅ ꯑꯍꯥꯟꯕꯗ ꯂꯥꯛꯂꯤꯕꯁꯤ ꯁꯤꯈ꯭ꯔꯕ ꯒꯨꯅꯒꯤ ꯌꯨꯝꯗꯅꯤ ꯑꯗꯨꯒ ꯃꯥꯒ ꯇꯤꯟꯅꯔꯝꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯁꯤꯕꯨ ꯀꯧꯁꯤꯟꯗꯨꯅ ꯋꯥꯁꯨ ꯍꯪꯂꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯁꯤꯅꯗꯤ ꯀꯞꯇꯨꯅ ꯒꯨꯅ ꯑꯁꯤ ꯃꯔꯥꯜ ꯂꯩꯕ ꯃꯤ ꯑꯣꯏꯔꯣꯏ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯆꯗꯦꯕꯅ ꯂꯥꯛꯂꯤꯕꯁꯤ ꯒꯨꯅꯥꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯁꯥꯔꯚꯤꯁꯀꯤ ꯍꯥꯡꯂꯤꯕ ꯗꯨꯀꯥꯟ ꯑꯁꯤꯗꯅꯤ ꯁꯆꯗꯦꯕꯅ ꯃꯥꯒꯤ ꯇꯤꯝꯁꯤꯡꯒ ꯂꯣꯏꯅꯅ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯨꯡꯍꯨꯠꯅ ꯊꯤꯒꯠꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ ꯃꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡꯁꯤꯗ ꯍꯥꯏꯔꯤ ꯁꯔꯟꯌꯥꯅ ꯁꯤꯕ ꯅꯨꯃꯤꯠꯇꯒꯤꯅ ꯒꯨꯅꯥꯕꯨ ꯄꯨꯂꯤꯁꯅ ꯐꯥꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨ ꯐꯥꯎꯕꯗ ꯃꯥꯅ ꯇꯧꯈꯤꯕ ꯑꯦꯛꯇꯤꯚꯤꯇꯤ ꯈꯨꯗꯤꯡꯃꯛꯀꯤ ꯔꯤꯄꯣꯔꯠ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯄꯤꯈꯠꯂꯛꯀꯗꯕꯅꯤ ꯑꯦꯟꯀꯥꯎꯟꯇꯔ ꯇꯧꯕꯗ ꯌꯥꯎꯈꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯕꯨ ꯃꯥꯅ ꯀꯧꯈꯠꯇꯨꯅꯁꯨ ꯋꯥ ꯍꯪꯂꯤ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯤ ꯃꯍꯥꯛ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯩꯒꯤ ꯆꯔꯝꯗ ꯊꯥꯡ ꯅꯝꯗꯨꯅꯁꯨ ꯊꯝꯂꯤꯕꯅꯤ ꯔꯨꯄꯥꯅ ꯍꯥꯏꯔꯤ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯇꯨꯅ ꯁꯦꯔꯦꯟꯗꯔ ꯇꯧꯅꯅꯕꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯈꯤꯗꯦ ꯑꯗꯨꯒ ꯍꯔꯤꯁꯅꯁꯨ ꯍꯥꯏꯔꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕꯗ ꯌꯥꯔꯛꯇꯕꯗꯒꯤ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯑꯦꯟꯀꯥꯎꯟꯇꯔ ꯇꯧꯈꯤꯕꯅꯤ
aduga hojek SP adhian si Sachadeva gi manak sangsilagli aduga mana hairi ekone encounter tawkhriba du da aran bamati yaude sar mabu ikona phana nabagi dong to honarak pamatamna tawkhriba thodok sing du di video clip adu dagi sarna su soidana maki ubiram lagani maramaduna self defense tongna nabagi damakta ikona mabu nongwena kapkhibani masida soiba aran bo pham mata yaude sar haiduna mana noktun phongdoli masdagi Sachadevana kasi manung da leiriba miyoi sing si loina thokhina magi dum thaire masdagi leiramni miyoi sing si loina thoknakre mi thongna khram matungda adhian bu wa makha tana bagi damakta Sachadevana hairi hojek adhian makha tari Saranya haribi nupi si thamoida asa kya banglan kya galoina na chenai da lakhibani mabu tamthina phubiraga rep tawraga hato piruba misak adubu sibagi dandi natanadi magi matik chawa dandi ama leifam thokte encounter tawduna hat pa hevse suknagi mara leiruba misak adugi dandi ama khak natte matungda tholakadaba tamthiraba criminal sing adu da su warning ama oina pibani mabu encounter tawduna hat pa se aigi thamoida hainga leitana penjai hojek Sachadevana khonjel tapthana hairi aina nangmu mafam sida kauriba se encounter adugi maramda sumi lali haiduna mara yana nabagi damakta kauba natte aina hainingmadi encounter gi mingda nangna haliba misak ado mara leitaba misak ama oiramba su yaribani masdigi adhyana noktuna oidaba da wafam sing haijin ba haibsidi police singi thabakni tabudu just oiba miyoi singna asumna oidaba da wafam sing haijilakpasidi aidi ngakpa phawi masdigi Sachadevana khara serious oina hairi o nakoina khalibasi guna haribasi nupi da sopu nupa amani jugot chadaba video sing yengba nupi singi natai sadaba photo video namba misak amani ariwa magi lamsat sajat sin maram oiraga school da mana sangsilak matamda naito moina Saranya na leirambadu uda madugi khudong chaba lawduna Saranya bu mana tamthina phuru matungda rep torga ma ba hathokpani masina trana khoina haining libase adhyana kumi madumak achumbo wafamni Sachadevana makha tarai nangna uribado gunagi nakal namatagi masak amani aduga magi nakal namagi masak amamuk ai nangwanda hairake taw guna hariba misak ase makoigi Islam area adugi oina ihan hanbai engineering graduate loibung amba misak amani Satra singi dimakta sarkar na free the people laptop singbu free the repairing to bugi thabak mana to bibani aduga mayam gi mateng pangna na bagi dimakta leibu WhatsApp group amagi masu member amani maduda masu mayam gi dimakta mateng pang misak amani aduga madugi WhatsApp group aduda mana Saranya da kari haina kawi khangbra mahangna sister haina kawi asum harpus da hojek SP adhyana si wa masiram tangang da tumina lai Sachadevana magi laptop sin selectuna WhatsApp group ta thana kiba message sing si uhalli masigi matungda Sachadevana si emu puthoktuno ulle aduga hairi masi guna gi appointment letter ni murder case na thokiba numit adugi hek mathangi numita Hyderabad ta mabu interview gi damakta kaukibani aduga SP adhyana noktuna hairi masigumba evidence sing se adomna kayam yamna pambi bage soidna maki aina yamlabi evidence kya amu puraktuna adomda pige Saranya gi phone ado guna na pairam libani mabu rep tawduna hatol matungda magi video phawba namlam libani mana mi hatpada si nakiba yoche edu su magi dukan dagi phanglibani masdigi henba top evidence kya amu adomna pambi ribano hojek Sachadevana khonjel tapthana hairi adomna gunagi case asigi investigation tawkhiba natte mabu encounter tawna nabagi damakta Chennai da adomna lakhibani adomna ulariba evidence sing sida thajaba thamlaga suknagi pungni phuni pangi manungda gunabu adomna encounter tawduna hathibani maramaduna hojikti aina hairiba sini nangi khut ado hojikti pungchot chot pa haibadu oirabani mado ina chot pa natte maral leitaba mi bo hatpagi papna chot pa haibadu oirabani adhyana khumlai ngasi phawda maral leitaba mi mata ina hathibagi record leite Sachadevana hairi achumba karino haibaduna samangna thidokna bagi damakta hona asuna hairkusta adhyan gi thamoida angakpamadi phawre masigi matungda adhyana Sachadeva gi manakti gi halakba matungda rupa da call tawduna hangli Saranya na sikhibudu gi hek nongan da guna si magi job interview gi damakta Hyderabad ta chali haribasi sumra rupa na madugi pawdu madi khangde sar haidun kumi adhyana details khudima ai loina WhatsApp da thar lage company du gi maram da nang thigana mo hona gadabani adoga information khudima ingonda yamuthuna piragadabani hojek adhyana simagi station de yosilale gunana interview satchibagi CCTV footage se kapthokni yengli masi munni yenga adhyana hairi anxiety amadi tension sing amata leite masada thukat pa pakhat pa tension amata leite yengda yamna harauna ui magasi psycho killer amani hairi bani adubu crime toru matungda sumna kanamatana normal oina leiba ngambanate mastigi mana gunana Hyderabad ta satchibagi travel history piu hairale aduga hojik mana mamangda forensic department na Saranya ne siramni mafam adudagi phangkiba evidence singi photo sing su yengli aduga hojek magi mamita gunagi mathakta lokhathiba case sing adugi thodok sing mamita sangsang urai aduga Saranya bu mana hatpagi thodok sing chu adhyani bamita urali tanjasta hari saribu nu pas sangsilaktuna kari leiribage asoiba ranba thodok sing yaukhiba leirabara masida adhyana asoiba leirangani haibgi sing na ba phawi hojik phawdi kari su akai leite tobudu boy khoina tawriba thabak sing sta asoiba aranba walahu kharadi leire haibgi sing na ba leire harisna kumi case sigi matangda ina phajna investigation tawkhrabani aduna asoiba leirangani haibgi thajabadi leite Tanjasta police nupa mana hairi sar mahak si amatam thiba lamsat kama misakamani nupi da natai da lamsat sa chalubagi case ta mabu police na pharurabani masyara dun CM pisiragle adhyana CS bu yamnu muni
Tanjas the man, Angapu Wapam Kangle. Adu police sings the man on Sindrangli, Gunabu Bel the Tadoki Misaka Dukanano Havasina Kangarabra. Tobu Mapams the lady police person and sings na Amata Kangamandre. Adiana Hari, Mabu Bel the Tadol University Kanansunati, Saranyanani. CS the Saranya Masaki sign Yauri was you. Maship Hobuna Queen Uram Drivusukarino, Naquina Tori with Hakshin Subukarino, Mashara the police no passing by the pile and Tazile. Mapams the lady police sings the Nakudalo in Arabani. Police no pass Hari, sorry sir. Pressure Mayamas Namamoidra, Masigi details sing a sequin Kangam Hudavani. Rupan Hari, video clip to the Gunana, Saranyagi Makuti Yandra Karantabo the Queen Uki. Maramadona Maquini Sikanabaki totally have sim the Queen Kanglamani. Adihanangli, Maduki video clip to Grading Pangano. Nakoi the Madukana Pirpano. Adu lady police sing a Kanamater Pokum Pivangandre. Masig Rupana, Sara Isek Jereke had on talk. Kamat is Electromagi department using the Hangli, Gunagi video putesa do Kanana with the Pirapano. Makona Hari, Madukana Pirapano have the Asham Bakangde. Koreargi Kutang the putesa do the Tarakivani. Masig Matung the Rupana, Constable Makimanaka Selectona, Gunagi putesa do Kanana Pirapano Hanami. Masig Madam the Kang Navagi the Makta Constable is in a pile hung up to the Tiri. Aduman Hari, putesa Sikana Tarakano Habudum pumps the address Makti Hablamdre. Masimutung the Adhiana, Haris the Yam Sound Yang Hairi, Kiesasi Matang the Satari investigation, Adukimatic Wali Kang the Kanga, Aina Gunada no win a couple died and Nang Haikivadai, 100% sure ere Haiduna. Jose Haris Sikai Gluin and a Wamacham Tangang to mid lady. Nakalamadana, Betrina, Gunagi Madam the Pasna Tigal Urumutunda, Manapangli with details sing see Adhian the Kanga Bagidamata office essentially. Adugamana Hairi, Gunana Hyderabad Sakirvadu, train the Satpra Haiduna, passenger list Maka in his loin sector when Yadu Madi Auramdre. Madudagena, private travel sing sector when Manasal University bus Tongduna, Coyambodagi Hyderabad Satporamle. Masiaraduna CCTV footage as put hook no wale. Tanzasta Diana, screen the Tolly Punching Sue. Adugamana Hairi, Gunana bus station the lady was Pumanga Kaitare. Aduga Saranya the man called Torki to Punkadano. Rupana, Pumagamini Kundani Hanikumi. Hujiki, Adiana Wapam Kangle, Aduman Hari Wapam Snatakudi, Gunana Saranya the Colt or Libodo, school the lady Katobunate, bus stand the lady called Obani. Asun Haibaga Jose Mamanga talk about Hodo Hangatun Honole. Mamanga film Yelibakuna Kalivana, Saranyana Lotun Lerimatam Damagi Pond the Colt of Shilakivadu, Mabu Han and Magidamaka Tana Libaguna Tawuni Havasini Kalam Livisi. Tobudu Huji Ula Livisi, Gunana, bus stand the lady, Saranya the Colt of Boyramle. Phone giring ton kong dina magidam ta Saranya call si kakthapani. Aibiga tadi Saranya bo halam university gunana oiramdre. Atopa sakang da bunupa mano oiramle habasi Jose SP Adhiana subhatare. Aduga film si buyeng libai koina subhatare. Matosuna gunana taba atopa sakang da bamisakamana Saranya bo tamthira phura matungda rep torga ma bo hatchibani. Jose Adhiana makhatari maral leiba criminal ori bunupa do bo hatpagi muhuta karisu khangja da maral leitaba misak mo bo oina koina hatok lure. Koina toram libutudi encounter to bo oiramdre. Madudi murder to boyramle. Magi wapam staraga, mafam the lady police sting up over the lawyer. Jose SP Adhiana Sitamui the Ningam the Bulena, Yam the showing the pibum the Lepton lady. Matang Sindana, press meet Pantolium comes to lay. Saturday Vana Hairi, police singna, Puni Punipani Manunda, Muamabu criminal ni Hydron Topogaloina, encounter Todura Hapikito, Simakatan, Satar Pataragadi, Labakas the court Hina lady Wikari Darkar lady. Mr. Nupim na Poka Holatuna, Hari Vicinity, Quoto Evitaragadi case, Sahini Punipa Lomsi Achum Boyle Fangana Santaduna like and Gatherinatra. Asun Harkudi Mam si home noknare. Such a day of Nakumlai, Sahini Punipanam Silvatung the Justice Pangbo Erbasu, Natraga, Puni Punipani Manung the Justice Pangbo Erbasu, Ariba condition animase, Yamatam Tiva Makalgi Tawamani. Justice Pang with the Tenta Bahib say, Justice Pang the Bagachamani. Aduga, Justice Pang with the Hatu Bahibsisu, Justice Pumzin Bagachamani. Oi the Padaba Aran but home scene Aduna, Achum Wild Pangnabakidamak to Honagadavani. A sing Bachum but home sing Kaktana, Justice Pangnabakidamak to Honagadavani. Matangi Sindana, SP Adhiangi Timasi, Saranya Sikibi School is the Mulale. Adhiana Magitimus diary, Karigumat home Karadia Soibaran Biaukri. Maramadura Handak Amukahana Yam Kuktana section ticket Gadavani. Ausik forensic officer sings Nainari, investigation Yitabukshu Loikravan. Marale Misaka to Hatok to the case as Pumloi Loikravani. Aduga Karidamakta among no SP Natizin by Koda Haidibano. Aduga SP Adhiana, Gunagi computer service Dukanas the Sanchelactona, Mapams the Quaiti Tirakumatamda Makwagi, Imungun Punakapina Poto Siure. Masianga Adhiangi Tamu to Shamanung Power. Masimatunda is school Simonung the man, Quashet Chatuna, talk about boxing Simaram the Kupna Kang and Navagitamaka Tigali. Nakalamadana, Harisi Kanguna, Gunegium the Satuna, Mama, the Masanupi Maram the Hungly. Yumlona Bunupam and Heidi, Masanupagi Togok Tokamatung the Gidi, Mama, the Masanupido Kalai the Sachivan have say Quemata Kangre. Nakalamadana Betrina, Gunagi Mamana sing the Magi Maram the Hungly.
Mamanaba amana hairi Oza Saranya sibgi pausi gunana mathangi numita phangmani. Mana Hyderabad satpa matamadu bus counter da magi phone si kaurambani. Magi phone adu aina phangnu pubirakpani. Aduga nakal madana forensic department gi miyoisingsna thi humbagi thabak satharaba matungda tholaktuna dhyan da hairi sar aikoina mohanari examine taw matamda karisu phangmangamdre. Hojek adhyan gi punging wakhal si leita do haibudu oire. Maramdi gunagi mathakta makhoina sathakriba thawong do aran bani haibsi magi thamoi de singnarabani. Maramuduna phamung de hippa matamda su ma tumba yadana gunagi wakhal da dum ungdun leire. Asuma tumba yadabadigi ma hawgalaktuna magi nongwei silak thoktuna munni yengli. Aduga nongwei marusing silak thoktuna tongana loina thamle. Mana suma tawribagi maramdi ngasi haiba numit isdagi encounter da mibo hatpi thabak si toklage haibaduni magi wakhal da khallibasi. Mandir da mating manaw satuna lai su khuramli. Mapuroibagi honglibba mawng tawsda thara su yam nuaitaba phawre. Mapuroibagi waraba thamoi sibu thiamjinnabagi damakta man honari. Hojek makhoini si phaminaduna su gyan tan wari sanari. Tharana hairi gunagi mama amadi masanupi do kadai da leiribano haibadu thidoksi. Aduga aikhoigi yumda makhoini bu thamsi. Masing matungda adhyana Saranya sikhiba mafamdagi phanglibi viren sing sibu amamamda munni yengkhalakle. Aduga gunabu lokap manungda interrogation tawkhibagi video footage asibu man kapthoktani yengli. Harisna mangonda hairi Saranya bunanga tamthira phura matungda rape torga hatokpani haibisi masigi sapsaba evidence sing aikhoidi leirabani. Aduna nang kaidungdi sian biyagadaba nate. Maramaduna nang tawkhiba thabak sing sina san naral yajaragadi nangna phanggadaba dandi do khara makhai komthokpa yaribani. Masida gunana khumi masigi thabak se aina tawbu nate aigi oine yalamata leide. Masih wafum sida habda dhyan dingak budal oikre. Aduga nakal madana Human Rights Commission gi member sing su lai. Makhoina su gunabu pharamda gi video clip si kapthokni yengli bani. Masih bu yenglaga nupi man hairi tanjas da guna na karigum wafum khradi phongdoli. Tawudu police sing nadi sound yawda video clip oina thadorai. Masda sasedeva na hairi lip sync technique si naduna guna na hairi wahai sing si karino haiba khangdokpi yagani. Nupi man hairi thokdok thokhiba numit aduda guna si aikoi gi saras da leite haibigi evidence utpataragadi mam mara leite haibadu akhoina soidana khangan be yagani. Masda sasedevana hoi adumna tawragadi ma mara leite habigi achumbudu te khoina utpangambani tabudu luri wafamdi mabu encounter tawduna hatribadu fake encounter ni haina nabigi evidence di aikhoida amata leidri nupa man hairai masigi encounter sidi public media amadi government gi pressure gi matungin tawkhibani Masda sasedevana madu natte lak pressure kya malaisnu ngasi phawbudu police amatana maming leraba politician celebrity oiba misakama aduga yamna paisa paiba misakama bu encounter tawduna hatpa yaukhrabara Maramaduna aina yamna chumnu wafam amakhangi madudi police singna encounter tawduna haliba misaksing si mapangal sonjaba lairaba power leijadaba mi singda khakta hatpani aduna masigi chanabi thong sibu maru phangna muthattaba yaroi mathangi sindana mamangda gunagi maramda yamana taisada wasing haikibu nupi sigi manakta rupa amadi battery laktuna wahang phong sathari mana wangang liba sing sibu battery na mobile sin aduna recording tawri Nupisna hairi madugi guna haribo okhidraba nupadana ingonda love letter pisilakibani madudagi aina department da complaint tawduna mabu suspend tawhonkibani matamududa mana ingonda hairaki ingonda yaningdaba leiraga sunang isam samna phongdokpu yadra karigi complaint tawsinduna ibu suspend tawhlibano asumna yamna sogana ingonda saikibani Mr. Betrin khumlai mana hari wafam mudu kari aran bi awrbano nanga supa amdragadi pamde haiduna isam samna phongdokpu yadro rupana mana nangonda kari na taisada wangang khimano nupisna khumi ingonda mitna suktoktuna yamna sogana saiki Masdagi Betrina hairi mana di nangonda na taisada wasing di phongdokte nangna dum handuna mangonda raskal haidunu sairibani aduga karigidamakta nangna media gi thongda mabu encounter tawduna hatkadabani haina phongdoklibano asumna harkudunu bisi wa masila mata khumbangam khidre masig matung da rupa amadi Betrina net academy gi manager oiribi sweta haribi nupi sigi manak laktun wa hangli mana hairi gunagi maramdadi aina mamang da suritan statement pi khrabani aduna madudagi hena makha tana haina nabagi damakta ingonda karisu leite Betrina madam adongi adhar card tonti yenge hari aduga nupisi ga adhar card pumana munni yenglaga madam adom se adhar card su adu kibetik masak phajai masi hariduna phagi tawsili adu rupadi mana phagi tawribi sida shawning mudu loirabani nakal madana sasadeva gi kangbu si ulai mamang da mana yengkibu guna gi video clip asibu lip sync technique si naduna mana phongdokribu wahe si karino haibasi khangdole masda guna na hairam libasi aibuna khoina naito moina thamlamu ai kota surrender tawro mutung da wafam sing loina phongdokani mafamsda magi mamana ba ani su leiribani sasadeva na hangli encounter tawkhibu numit aduda guna na haiki wafam du masimakla masda mamana ba ani sinasu hoi mani sarai dana phongdoli masdagi sasadeva singak pudaloikre Makoigi member nupi bana hairi masamangna kota laktuna surrender tawna wafam phongdokliba mibu encounter tawduna hatpa hibasidi mioi bagi hakpu khonggaung na banatra nakal madana SP adhyana TV gi paw yengli masda sasadeva na hairi gunabu encounter tawduna hatkibadu 100% fake ni hibasi ekhoina hoji chap chana khangle hojikti masigi evidence kudimak aina kota loina putholagani marmaduna mabu hatpudi senari police officer kudimangna kota laktuna makoina tawkriba ranbasing sigi pawkhum pigadabani
ꯃꯁꯤ ꯋꯥꯐꯝꯁꯤ ꯇꯥꯔꯨꯕꯗꯒꯤ ꯑꯦꯁ ꯄꯤ ꯑꯙ꯭ꯌꯥꯟꯒꯤ ꯊꯃꯣꯏ ꯑꯁꯤ ꯍꯦꯟꯅ ꯄꯥꯈꯠꯄ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯦ ꯃꯔꯝꯗꯤ ꯒꯨꯅꯥꯕꯨ ꯃꯥꯅ ꯍꯥꯠꯈꯤꯕꯁꯤ ꯑꯔꯥꯟꯕ ꯊꯧꯑꯣꯡ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯊꯃꯣꯏꯗꯁꯨ ꯈꯟꯖꯔꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯦꯁ ꯄꯤ ꯑꯙ꯭ꯌꯥꯟꯅ ꯁꯆꯗꯦꯕꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ ꯃꯥ ꯎꯕꯗ ꯁꯆꯗꯦꯕ ꯑꯁꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤ ꯐꯝꯃꯤꯟꯅꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯈꯣꯟꯖꯦꯜ ꯇꯞꯊꯅ ꯑꯙ꯭ꯌꯥꯟꯅ ꯍꯥꯏꯔꯤ ꯑꯗꯣꯝꯅ ꯍꯥꯏꯕꯤꯈꯤꯕ ꯋꯥꯐꯝ ꯑꯗꯣ ꯆꯨꯝꯂꯦ ꯍꯥꯏꯕꯁꯤ ꯉꯁꯤꯗꯤ ꯑꯩꯁꯨ ꯚꯥꯞ ꯇꯥꯔꯦ ꯑꯩꯒꯤ ꯈꯨꯠ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯄꯥꯞꯀꯤ ꯐꯠꯇ꯭ꯔꯕ ꯃꯍꯤ ꯑꯗꯨꯅ ꯆꯣꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯀꯔꯤ ꯇꯧꯔꯒ ꯃꯁꯤꯒꯤ ꯄ꯭ꯔꯥꯏꯁꯤꯠ ꯑꯣꯏꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯚꯥꯞ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯒꯨꯅꯒꯤ ꯃꯆꯥꯅꯨꯄꯤꯅ ꯑꯙ꯭ꯌꯥꯟꯅ ꯊꯛꯅꯅꯕꯒꯤꯗꯃꯛꯇ ꯏꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯂꯦ ꯃꯁꯤ ꯎꯕꯗ ꯑꯙ꯭ꯌꯥꯟꯁꯤ ꯉꯛꯇꯨꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯒ ꯒꯨꯅꯒꯤ ꯃꯃꯥꯁꯨ ꯃꯐꯝꯁꯤꯗ ꯊꯣꯛꯂꯛꯂꯦ ꯑꯙ꯭ꯌꯥꯟꯁꯤ ꯍꯧꯒꯠꯂꯒ ꯉꯛꯇꯨꯅ ꯒꯨꯅꯒꯤ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯂꯩ ꯁꯇꯗꯦꯕꯅ ꯍꯥꯏꯔꯤ ꯑꯍꯥꯟꯕꯗ ꯒꯨꯅꯥꯒꯤ ꯄꯨꯟꯁꯤꯅ ꯁꯪꯁꯥꯔꯁꯤꯗ ꯍꯤꯡꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯐꯤꯔꯦꯞꯁꯦ ꯄꯨꯂꯤꯁꯁꯤꯡꯅ ꯂꯧꯈꯤꯕꯅꯤ ꯑꯅꯤꯁꯨꯕꯗꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛꯅ ꯒꯨꯅꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯁꯪꯁꯥꯔꯁꯤꯗ ꯍꯤꯡꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯐꯝꯁꯤꯗ ꯂꯣꯠꯇꯨꯅ ꯃꯤꯗꯤꯌꯥ ꯀꯥꯡꯕꯨꯒꯤ ꯃꯤꯁꯤꯡꯅ ꯎꯗꯅꯕꯒꯤꯗꯃꯛꯇ ꯊꯝꯕꯤꯔꯛꯈꯤꯕꯅꯤ ꯃꯁꯤꯗꯒꯤ ꯑꯙ꯭ꯌꯥꯟꯅ ꯒꯨꯅꯥꯒꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯤ ꯑꯩꯅ ꯇꯧꯖꯈꯤꯕ ꯏꯔꯥꯜ ꯑꯁꯤꯒꯤꯗꯃꯛꯇ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯗꯣꯝꯒꯤꯗꯃꯛꯇꯗꯤ ꯑꯩꯁꯦ ꯀ꯭ꯔꯤꯃꯤꯅꯦꯜ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯃꯛ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯄꯤꯔꯣ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯣꯡꯃꯩꯁꯤ ꯄꯤꯁꯤꯜꯂꯦ ꯃꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯁꯆꯗꯦꯕꯅ ꯃꯥꯒꯤ ꯈꯨꯠ ꯑꯁꯤ ꯐꯥꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯒꯨꯅꯒꯤ ꯃꯃꯥꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯕꯨ ꯅꯪꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯄꯤꯔꯦ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯃꯥꯒꯤ ꯃꯊꯛꯇ ꯅꯨꯄꯤ ꯑꯃꯕꯨ ꯔꯦꯞ ꯇꯧꯗꯨꯅ ꯍꯥꯠꯄꯒꯤ ꯀꯦꯁꯁꯨ ꯄꯥꯟꯁꯤꯟꯕꯤꯔꯤꯕꯅꯣ ꯑꯩꯒꯤ ꯏꯆꯥꯗꯨꯅ ꯀꯌꯥꯝ ꯌꯥꯝꯅ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯨꯗꯨꯅ ꯑꯁꯤꯒꯨꯝꯕ ꯐꯪꯍꯩꯗ꯭ꯔꯕ ꯗꯟꯗꯤꯁꯤꯕꯨ ꯄꯤꯕꯤꯔꯤꯕꯅꯣ ꯃꯥꯅ ꯀꯞꯇꯨꯅ ꯃꯈꯥ ꯇꯥꯔꯤ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯇꯧꯈ꯭ꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯔꯥꯟꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯕ ꯇꯥꯔꯒꯗꯤ ꯁꯪꯁꯥꯔꯁꯤꯒꯤ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯆꯥꯗꯣ ꯃꯔꯥꯜ ꯂꯩꯇꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯎꯠꯄꯤꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩꯕꯨꯁꯨ ꯏꯆꯥꯅꯨꯄꯥꯒꯤ ꯃꯣꯡꯐꯝ ꯍꯦꯛ ꯅꯥꯀꯜꯃꯛꯇꯗ ꯍꯤꯡꯅ ꯐꯨꯝꯕꯤꯌꯨ ꯑꯁꯨꯝꯅ ꯃꯥꯅ ꯍꯤꯡꯅ ꯀꯞꯇꯨꯅ ꯐꯣꯡꯗꯣꯛꯂꯤꯕꯅꯤ ꯃꯁꯤꯗ ꯑꯙ꯭ꯌꯥꯟꯅ ꯍꯥꯏꯔꯛꯏ ꯅꯠꯇꯦ ꯑꯗꯣꯝꯅ ꯍꯥꯏꯕꯤꯒꯅꯨ ꯑꯩꯅ ꯇꯧꯖꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯄꯟꯗꯨꯅ ꯑꯩꯅ ꯋꯥꯁꯛꯂꯤꯕꯁꯤꯅꯤ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯅ ꯑꯔꯥꯟꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯈꯤꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯏꯕꯤꯗꯦꯟꯁꯀ ꯂꯣꯏꯅꯅ ꯎꯠꯇꯨꯅ ꯃꯌꯥꯝ ꯃꯥꯡꯗ ꯑꯩꯅ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯍꯟꯒꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯙ꯭ꯌꯥꯟꯅ ꯅꯨꯄꯤꯁꯤꯡ ꯃꯃꯥꯡꯗ ꯋꯥꯁꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯙ꯭ꯌꯥꯟ ꯑꯃꯗꯤ ꯁꯆꯗꯦꯕꯁꯤ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯙ꯭ꯌꯥꯟꯅ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯍꯧꯖꯤꯛꯃꯛ ꯀꯣꯔꯠꯇ ꯔꯤꯄꯣꯔꯠ ꯄꯤꯁꯤꯟꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯊꯕꯛ ꯑꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯦꯞꯍꯟꯈ꯭ꯔꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯃꯇꯝ ꯈꯔꯗꯪꯗꯤ ꯄꯤꯅꯕꯤꯌꯨ ꯃꯔꯥꯜ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯑꯩꯅ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯒ ꯀꯣꯔꯠꯇ ꯁꯣꯏꯗꯅꯃꯛꯀꯤ ꯂꯦꯞꯍꯟꯈꯤꯅꯤ ꯃꯗꯨ ꯐꯥꯎꯕꯒꯤ ꯃꯇꯝꯗꯤ ꯑꯩꯉꯣꯟꯗ ꯄꯤꯕꯤꯌꯨ ꯃꯁꯤꯗꯒꯤ ꯁꯆꯗꯦꯕꯅꯁꯨ ꯃꯉꯣꯟꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯂꯛꯏ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯥꯒꯤ ꯄꯨꯂꯤꯁ ꯇꯤꯝ ꯑꯁꯤꯗ ꯑꯙ꯭ꯌꯥꯟꯅ ꯍꯥꯏꯔꯤ ꯁꯔꯟꯌꯥꯅ ꯁꯤꯈꯤꯕ ꯅꯨꯃꯤꯠꯇꯒꯤꯅ ꯒꯨꯅꯥꯕꯨ ꯐꯥꯕꯒꯤ ꯅꯨꯃꯤꯠ ꯐꯥꯎꯕꯒꯤ ꯑꯃꯗꯤ ꯁ꯭ꯀꯨꯜꯗꯒꯤꯅ ꯒꯨꯅꯒꯤ ꯌꯨꯝ ꯐꯥꯎꯕꯒꯤ CCTV ꯐꯨꯇꯦꯖꯁꯤꯡ ꯆꯦꯛ ꯇꯧꯗꯨꯅ ꯑꯩꯉꯣꯟꯗ ꯄꯤꯁꯤꯜꯂꯛꯎ ꯃꯁꯤꯗ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯃꯅ ꯁꯥꯔ ꯃꯐꯝ ꯑꯗꯨ ꯏꯁꯂꯝꯒꯤ ꯑꯦꯔꯤꯌꯥꯅꯤ ꯃꯔꯝ ꯑꯗꯨꯅ ꯖꯒꯥꯗꯨꯗ CCTV ꯀꯦꯃꯦꯔꯥ ꯌꯥꯝꯅ ꯃꯁꯤꯡ ꯋꯥꯠꯂꯤ ꯑꯙ꯭ꯌꯥꯟꯅ ꯃꯁꯤꯡ ꯋꯥꯠꯄꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ ꯑꯗꯨꯕꯨ ꯂꯩꯔꯤꯕ CCTV ꯀꯦꯃꯦꯔꯥ ꯃꯁꯤꯡ ꯑꯗꯨ ꯀꯌꯥꯅꯣ ꯇꯧꯕꯇꯕꯨ ꯄꯨꯂꯤꯁ ꯅꯨꯄꯥꯁꯤꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯙ꯭ꯌꯥꯟꯅ ꯁꯥꯎꯗꯨꯅ ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯅꯈꯣꯏ ꯆꯦꯛ ꯇꯧꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯑꯙ꯭ꯌꯥꯟꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯗꯨꯝꯅ ꯚꯥꯞꯅ ꯁꯥꯖꯤꯟꯕ ꯋꯥꯐꯝ ꯀꯌꯥꯗꯒꯤ ꯉꯁꯤ ꯀꯦꯁ ꯑꯁꯤꯗ ꯑꯁꯣꯏꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯔꯤꯕꯅꯤ ꯀꯨꯆꯨ ꯉꯧꯕ ꯃꯤꯗꯤ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯗꯦ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯅ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯗꯦ ꯑꯃꯨꯕ ꯃꯤꯗꯤ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕꯅꯤ ꯂꯥꯏꯔꯕ ꯃꯤ ꯈꯛꯇꯅ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕꯅꯤ ꯑꯁꯤꯒꯨꯝꯕ ꯂꯥꯟꯅ ꯊꯥꯖꯅꯕ ꯋꯥꯈꯜꯂꯣꯟꯗ ꯖꯁꯃꯦꯟ ꯄꯤꯕ ꯇꯥꯔꯕꯗꯤ ꯆꯨꯝꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯑꯃꯗꯤ ꯑꯆꯨꯝꯕ ꯋꯥꯐꯝ ꯄꯨꯊꯣꯛꯄ ꯀꯩꯗꯧꯅꯨꯡꯗ ꯉꯝꯂꯔꯣꯏ ꯄꯨꯂꯤꯁ ꯍꯥꯏꯕꯁꯤꯗꯤ ꯀꯩꯗꯧꯅꯨꯡꯗ ꯁꯥꯏꯠ ꯑꯃꯠꯇꯒꯤ ꯂꯦꯞꯀꯗꯕ ꯅꯠꯇꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅ ꯑꯩꯈꯣꯏ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ ꯑꯁꯨꯝꯅ ꯆꯦꯔꯛꯄꯗꯒꯤ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯅꯗꯅ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯖꯒꯥꯁꯤꯒꯤ ꯑꯣꯏꯅ ꯀꯗꯥꯏꯗ CCTV ꯀꯦꯃꯦꯔꯥꯁꯤꯡ ꯊꯦꯠꯄꯅꯣ ꯍꯥꯏꯗꯨꯅ ꯊꯤꯕ ꯍꯧꯔꯛꯂꯦ ꯑꯁꯨꯝꯅ ꯃꯊꯪ ꯊꯤꯔꯛꯄꯗꯒꯤ ꯊꯦꯠꯇꯨꯅ ꯂꯩꯔꯤꯕ ꯀꯦꯃꯦꯔꯥ ꯈꯔꯗꯤ ꯃꯈꯣꯏꯅ ꯐꯪꯕ ꯉꯝꯂꯦ ꯃꯁꯤꯗꯒꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖꯁꯤꯡ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔ ꯑꯁꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯙ꯭ꯌꯥꯟꯗ ꯍꯥꯏꯔꯤ ꯁꯥꯔ ꯐꯨꯇꯦꯖꯁꯤꯡ ꯆꯦꯛ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏꯅ ꯏꯟꯐꯣꯔꯃꯦꯁꯟ ꯈꯔ ꯐꯪꯕ ꯉꯝꯂꯦ ꯃꯁꯤꯗꯒꯤ CCTV ꯐꯨꯇꯦꯖ ꯑꯁꯤ ꯀꯥꯞꯊꯣꯛꯇꯨꯅ ꯃꯈꯣꯏ ꯌꯦꯡꯂꯤ ꯏꯟꯁꯄꯦꯛꯇꯔ ꯑꯁꯤꯅ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯐꯨꯇꯦꯖ ꯑꯁꯤ ꯁꯔꯟꯌꯥꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ 15ꯅꯤ ꯐꯥꯎꯕꯒꯤ ꯐꯨꯇꯦꯖꯅꯤ ꯁꯛꯈꯪꯗꯕ ꯅꯨꯄꯥꯁꯤꯅ ꯆꯪꯁꯤꯜꯂꯤꯕꯁꯤ ꯁ꯭ꯀꯨꯜ ꯂꯣꯝꯗꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯈꯨꯠꯇ ꯕꯦꯒ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯗꯨꯕꯨ ꯃꯥꯅ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯅ ꯄꯥꯏꯈ꯭ꯔꯤꯕ ꯕꯦꯒ ꯑꯗꯨ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯄꯦꯇ꯭ꯔꯣꯜ ꯄꯝꯗ ꯒꯥꯔꯤ ꯊꯥꯎ ꯍꯥꯟꯈꯤꯕꯒꯤ ꯐꯨꯇꯦꯖꯅꯤ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄ ꯐꯨꯇꯦꯖ ꯑꯃꯁꯨ ꯀꯥꯞꯊꯣꯛꯂꯦ ꯔꯨꯄꯥꯅ ꯍꯥꯏꯔꯤ ꯃꯤꯁꯛ ꯑꯁꯤꯅ ꯒꯥꯔꯤꯗꯒꯤ ꯍꯦꯛ ꯀꯨꯝꯊꯔꯛꯄꯒ CCTV ꯀꯦꯃꯦꯔꯥꯗ ꯃꯥꯒꯤ ꯃꯥꯏꯊꯣꯡꯁꯤ ꯎꯗꯅꯕꯒꯤꯗꯃꯛꯇ ꯃꯁꯥꯅ ꯂꯣꯠꯅꯕ ꯍꯣꯠꯅꯖꯩ ꯑꯗꯨꯒ ꯒꯥꯔꯤꯒꯤ ꯅꯝꯕꯔ ꯄ꯭ꯂꯦꯠ ꯑꯁꯤꯁꯨ ꯐꯦꯛ ꯑꯣꯏꯔꯝꯂꯦ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯆꯤꯡꯅꯔꯛꯄꯅꯤ ꯃꯁꯤꯗꯒꯤ ꯑꯙ꯭ꯌꯥꯟꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯆꯤꯡꯅꯕ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯂꯩꯇ꯭ꯔꯦ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯤꯃꯛꯅꯤ ꯃꯤꯍꯥꯠꯄ ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯑꯗꯣ ꯃꯁꯤꯗ ꯍꯔꯤꯁꯅ ꯉꯛꯇꯨꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯅꯨꯄꯥꯁꯤꯒꯤ ꯃꯥꯏꯊꯣꯡꯁꯤ ꯎꯕ ꯐꯪꯗ꯭ꯔꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯃꯥꯕꯨ ꯃꯤꯍꯥꯠꯄꯅꯤ ꯍꯥꯏꯔꯤꯕꯅꯣ ꯃꯁꯤꯗꯤ ꯍꯥꯊꯨ ꯐꯤꯔꯦꯞ ꯂꯧꯕ ꯀꯧꯏ ꯑꯁꯨꯝꯅ ꯍꯥꯊꯨꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯐꯤꯔꯦꯞ ꯂꯧꯕ ꯇꯥꯔꯒꯗꯤ ꯑꯃꯨꯛꯀꯁꯨ ꯀꯦꯁ ꯑꯁꯤꯗ ꯑꯁꯣꯏꯕ ꯀꯌꯥ ꯑꯃ ꯂꯥꯛꯄꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯒꯅꯤ ꯃꯁꯤꯗꯒꯤ ꯑꯙ꯭ꯌꯥꯟꯅ ꯅꯣꯛꯇꯨꯅ ꯐꯣꯔꯦꯟꯁꯤꯛ ꯑꯦꯚꯤꯗꯦꯟꯁ ꯈꯨꯗꯤꯡꯃꯛ ꯃꯐꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯎ ꯃꯁꯤꯗꯒꯤ ꯃꯃꯥꯡꯗ ꯐꯣꯔꯦꯟꯁꯤꯛ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯐꯣꯇꯣ ꯀꯥꯞꯈꯤꯕ ꯁꯔꯟꯌꯥꯅ ꯁꯤꯈꯤꯕ ꯃꯐꯝ ꯑꯗꯨ ꯇꯥꯔꯝꯕ ꯄꯣꯠꯆꯩꯁꯤꯡꯒꯤ ꯐꯣꯇꯣꯁꯤꯡ ꯑꯁꯤ ꯌꯦꯡꯂꯤ ꯑꯙ꯭ꯌꯥꯟꯅ ꯍꯧꯖꯤꯛ ꯁꯦꯒꯥꯏꯔꯕ ꯑꯆꯥꯄꯣꯠ ꯄꯤꯀꯦꯠ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯤꯕꯁꯤꯗ ꯌꯦꯡꯉꯨ ꯍꯥꯏꯔꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯣꯏꯜ ꯄꯝꯒꯤ CCTV ꯐꯨꯇꯦꯖ ꯑꯁꯤꯃꯨꯛ ꯌꯦꯡꯍꯜꯂꯤ ꯑꯗꯨꯒ ꯃꯥꯅ ꯑꯆꯥꯄꯣꯠ ꯄꯤꯀꯦꯠ ꯑꯃꯗ ꯄꯣꯏꯟꯠ ꯇꯧꯗꯨꯅ ꯍꯥꯏꯔꯤ ꯁꯔꯟꯌꯥꯅ ꯁꯤꯔꯝꯂꯤꯕ ꯃꯐꯝꯗ ꯇꯥꯔꯝꯂꯤꯕ ꯑꯆꯥꯄꯣꯠ ꯄꯤꯀꯦꯠ ꯑꯁꯤꯒ ꯒꯥꯔꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯆꯥꯄꯣꯠ ꯄꯤꯀꯦꯠ ꯑꯁꯤꯒ ꯃꯥꯟꯅꯔꯝꯂꯦ ꯃꯁꯤ ꯎꯕꯗ ꯕꯦꯇ꯭ꯔꯤꯁꯤꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯍꯔꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯗꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯄꯥꯈꯠꯄ ꯑꯃꯗꯤ ꯐꯥꯎꯔꯦ ꯍꯥꯏꯕꯁꯤ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯚꯥꯞ ꯇꯥꯏ
ꯑꯙ꯭ꯌꯥꯟ ꯃꯈꯥ ꯇꯥꯔꯤ ꯀ꯭ꯔꯥꯏꯝ ꯁꯤꯟꯗ ꯐꯪꯂꯤꯕ ꯐꯤꯡꯒꯔꯄ꯭ꯔꯤꯟꯁꯤꯡ ꯑꯁꯤꯕꯨ ꯑꯟꯙ꯭ꯔ ꯑꯃꯗꯤ ꯇꯦꯂꯪꯒꯥꯅꯥꯒꯤ ꯄꯨꯂꯤꯁꯇ ꯊꯥꯎ ꯁꯣꯏꯗꯅꯃꯛꯀꯤ ꯆꯥꯅꯕ ꯐꯪꯂꯒꯅꯤ ꯔꯨꯄꯥꯅ ꯉꯛꯄꯨ ꯂꯣꯏꯅꯅ ꯍꯥꯏꯔꯤ ꯁꯥꯔ ꯍꯟꯗꯛꯀꯤ ꯀꯦꯁ ꯑꯁꯤ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯁꯣꯜꯕ ꯇꯧꯕ ꯉꯝꯒꯗꯧꯔꯦ ꯇꯟꯖꯥꯁꯤꯗ ꯕꯦꯇ꯭ꯔꯤꯅ ꯍꯔꯤꯁꯇ ꯌꯦꯡꯗꯨꯅ ꯍꯥꯏꯔꯤ ꯃꯁꯦ ꯍꯥꯊꯨ ꯍꯥꯊꯨꯗ ꯐꯤꯔꯦꯞ ꯂꯧꯕ ꯀꯧꯕ ꯅꯠꯇꯦ ꯃꯁꯤꯕꯨ ꯀꯧꯏ ꯁ꯭ꯄꯤꯗ ꯍꯥꯏꯔꯤꯕꯁꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁ ꯌꯥꯡꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯑꯙ꯭ꯌꯥꯟꯅ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯗ ꯑꯣꯔꯗꯔ ꯄꯤꯔꯤ ꯑꯗꯨꯕꯨ ꯍꯔꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯄꯥꯈꯠꯄ ꯑꯃꯗꯤ ꯐꯥꯎꯔꯤꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯀꯤ ꯄꯨꯂꯤꯁꯁꯤꯡꯅ ꯀ꯭ꯔꯥꯏꯝ ꯁꯤꯟꯗꯒꯤ ꯊꯥꯔꯛꯂꯤꯕ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠꯁꯤꯡ ꯑꯁꯤꯕु ꯀꯔꯝꯕ ꯃꯤꯑꯣꯏꯒ ꯃꯦꯆꯤꯡ ꯇꯧꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯍꯟꯅꯨ ꯔꯦꯗꯤ ꯀꯧꯕ ꯀꯣꯟꯇ꯭ꯔꯦꯛ ꯀꯤꯂꯔ ꯑꯣꯏꯕ ꯅꯨꯄꯥ ꯑꯃꯒ ꯃꯦꯆꯤꯡ ꯇꯧꯔꯦ ꯍꯥꯏꯔꯤꯕ ꯄꯥꯎꯁꯤ ꯑꯙ꯭ꯌꯥꯟꯒꯤ ꯇꯤꯝꯗꯁꯨ ꯈꯪꯍꯜꯂꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯦꯇ꯭ꯔꯤ ꯑꯃꯗꯤ ꯔꯨꯄꯥꯅ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯀꯤ ꯄꯨꯂꯤꯁꯀ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯍꯧꯖꯤꯛ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯅ ꯍꯥꯏꯔꯤ ꯍꯟꯅꯨ ꯔꯦꯗꯤ ꯍꯥꯏꯔꯤꯕ ꯒꯦꯡ ꯅꯨꯄꯥꯁꯤ ꯀꯤꯗꯅꯦꯞ ꯇꯧꯕ ꯍꯨꯔꯥꯟꯕ ꯑꯃꯗꯤ ꯃꯤ ꯍꯥꯠꯄ ꯊꯨꯞꯄꯒꯤ ꯀꯦꯁ ꯀꯌꯥ ꯑꯃ ꯃꯉꯣꯟꯗ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯍꯟꯅꯨ ꯔꯦꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯎꯠꯂꯛꯂꯦ ꯅꯨꯄꯥ ꯑꯃꯕꯨ ꯇꯝꯊꯤꯅ ꯐꯨꯔꯕ ꯃꯇꯨꯡꯗ ꯃꯊꯛꯇ ꯅꯨꯡ ꯀꯌꯥ ꯑꯃ ꯍꯩꯖꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯂꯦ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯃꯤ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯃꯜꯕꯨ ꯄꯤꯔꯕꯗꯤ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯃꯑꯣꯡꯗ ꯃꯤ ꯍꯥꯠꯇꯣꯛꯄ ꯉꯥꯛꯇꯅꯤ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯥꯒꯤ ꯃꯊꯛꯇ ꯔꯦꯞ ꯀꯦꯁꯇꯤ ꯑꯃꯠꯇ ꯂꯩꯇꯦ ꯃꯍꯥꯛꯁꯤ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯃꯥꯕꯨ ꯐꯥꯅꯕ ꯍꯣꯠꯅꯕꯗ ꯈꯔꯗꯤ ꯆꯦꯛꯁꯤꯟꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯀꯣꯟꯁꯇꯦꯕꯜ ꯑꯣꯏꯕ ꯁ꯭ꯔꯤꯅꯤꯋꯥꯁ ꯔꯥꯎ ꯀꯧꯕ ꯃꯤꯁꯛ ꯑꯃ ꯂꯩ ꯃꯥꯅ ꯅꯈꯣꯏꯒꯤꯗꯃꯛꯇ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯀꯣꯟꯁꯇꯦꯕꯜ ꯁ꯭ꯔꯤꯅꯤꯋꯥꯁ ꯔꯥꯎ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯎꯠꯂꯛꯂꯦ